ꯑꯣꯖꯥ ꯑꯩ ꯍꯧꯖꯤꯛꯇꯁꯨ ꯑꯣꯖꯥꯒꯤ ꯃꯦꯁꯦꯖ ꯇꯥꯕꯒ ꯀꯩꯅꯣ ꯇꯧꯔꯝꯕꯗꯨ ꯑꯣꯖꯥꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯦꯁꯦꯖ ꯁꯨꯝ ꯇꯥꯕ ꯐꯪꯕꯗꯨꯗ ꯍꯣꯏ ꯍꯣꯏ ꯑꯣꯖꯥꯒꯤ ꯌꯨꯇꯨꯕꯁꯦ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯉꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯄꯥꯡꯒꯜ ꯌꯥꯝꯅ ꯐꯪꯉꯤ ꯍꯣꯏ ꯑꯗ ꯍꯣꯏ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯑꯩꯈꯣꯏ ꯊꯥꯖꯕꯃꯛ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯦꯁꯦꯖꯁꯦ ꯇꯥꯖꯕ ꯃꯇꯝꯗ ꯌꯥꯝ ꯍꯔꯥꯎꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯄꯨꯟꯁꯤꯗ ꯀꯥꯟꯅꯕ ꯌꯥꯝꯅ ꯐꯪꯉꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗ ꯑꯣꯖꯥꯒꯤ ꯃꯦꯁꯦꯖ ꯈꯨꯗꯤꯡꯃꯛꯇ ꯀꯅꯥꯒꯨꯝꯕꯅ ꯁꯨꯝ ꯐꯣꯟ ꯇꯧꯕꯤꯔꯛꯄꯗꯀꯣ ꯑꯥ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯑꯣꯏꯈꯤꯕ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯔꯁ ꯃꯦꯝꯕꯔꯅꯤ ꯃꯥꯁꯤ ꯑꯥ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯔꯣꯖꯦꯁ ꯍꯥꯏꯕꯗꯣ ꯑꯣ ꯈꯪꯉꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯔꯁ ꯃꯦꯝꯕꯔꯅꯤ ꯃꯥꯒꯤ ꯌꯨꯝꯗ ꯃꯥꯒꯤ ꯍꯤꯡꯒꯣꯜꯗ ꯃꯈꯣꯏꯅ ꯀꯠꯊꯣꯛꯑꯒ ꯆꯔꯁ ꯁꯥꯔꯒ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯃꯈꯣꯏꯗ ꯑꯩꯈꯣꯏꯁꯦ ꯆꯔꯁ ꯀꯥꯔꯒ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯃꯥꯒꯤꯁꯨ ꯑꯩꯈꯣꯏ ꯇꯥꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯥꯅ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯕ ꯃꯇꯝꯗ ꯌꯥꯝ ꯍꯔꯥꯎꯋꯤ ꯍꯣꯏ 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 ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯖꯥꯁꯦ ꯀꯔꯤ ꯇꯧꯕꯤꯔꯤꯒꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ꯭ꯔꯥ ꯑꯩꯗꯤ ꯍꯧꯖꯤꯛ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛ ꯑꯃꯁꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯐꯪꯖꯔꯦ ꯑꯗꯣ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡꯒ ꯊꯥꯔꯝꯃꯒ ꯌꯨꯝꯗ ꯗꯨꯀꯥꯟ ꯑꯃꯁꯨ ꯂꯩ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯄꯅꯤ ꯑꯣ ꯃꯅꯤꯡꯗꯁꯨ ꯑꯣꯛꯀꯤ ꯐꯥꯔꯝ ꯑꯃ ꯑꯗꯨꯝ ꯇꯧꯔꯤ ꯃꯆꯥ ꯑꯃ ꯑꯗꯨ ꯑꯩꯅ ꯑꯣꯖꯥꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯑꯋꯥꯕ ꯀꯌꯥꯒꯤ ꯑꯣꯖꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ 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 ꯑꯗꯣ ꯑꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯩꯁꯨ ꯁꯨꯔꯒ ꯑꯗꯨꯝ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡ ꯏꯆꯥꯁꯤꯡ ꯃꯌꯥꯝꯁꯦ ꯑꯩꯅ ꯊꯥꯛꯆꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯁꯦ ꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯒꯤ ꯑꯋꯥꯕ ꯂꯩꯇꯕ ꯃꯇꯝꯗ ꯑꯣꯖꯥ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨꯀꯣ ꯂꯨꯄꯥ 100ꯗ ꯑꯣꯏꯔꯁꯨ 200ꯗ ꯑꯣꯏꯔꯁꯨ ꯍꯣꯏ ꯍꯣꯏ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯐꯥꯎꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯑꯣꯖꯥꯒ ꯄꯥꯎꯁꯦ ꯐꯥꯎꯅꯖꯔꯒ ꯎꯝ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯉꯝꯅꯅꯕ ꯍꯣꯠꯅꯁꯤꯔꯥ ꯏꯁꯣꯔꯒꯤ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛꯇ ꯑꯩꯅ ꯑꯣꯖꯥꯒꯤ ꯅꯝꯕꯔꯁꯤ ꯀꯟꯅ ꯑꯩꯅ ꯌꯨꯇꯨꯕꯇ ꯑꯣꯖꯥꯅ ꯊꯥꯒꯠꯈꯤꯕꯒꯤ ꯅꯝꯕꯔꯗꯨ ꯊꯤꯕ ꯍꯣꯏ ꯑꯣꯖꯥꯒꯤ ꯆꯔꯁ ꯁꯥꯕꯒꯤ ꯇꯥꯏꯃꯤꯡꯗ ꯊꯥꯒꯠꯈꯤꯕꯒꯤ ꯌꯨꯇꯨꯕꯀꯤ ꯁꯦꯔꯦꯟꯗꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯆꯞ ꯆꯥꯅ ꯐꯪꯉꯦ ꯍꯧꯖꯤꯛꯁꯤ ꯍꯣꯏ 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 ꯑꯗꯨꯗꯒꯤ ꯂꯧꯖꯔꯛꯄꯅꯤ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯑꯗꯨꯒ ꯇꯧꯖꯔꯛꯄꯅꯤ ꯑꯣꯖꯥꯗ ꯍꯣꯏ ꯍꯣꯏ ꯌꯥꯝꯅ ꯐꯩ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕ ꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯁꯣꯔꯅꯁꯨ ꯄꯥꯝꯖꯕꯗꯨꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯐꯖꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕ ꯈꯔꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯃꯤꯡ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗꯕ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯅꯗꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯕ ꯁꯤꯡꯅ ꯑꯉꯥꯡꯁꯤꯡ ꯍꯥꯠꯇꯣꯔꯛꯄ ꯃꯤꯒꯤ ꯂꯝ ꯍꯣꯏ ꯇꯥꯜꯂꯛꯄ ꯐꯠꯇꯕ ꯅꯤꯁꯥꯒꯤ ꯀꯔꯕꯥꯔ ꯇꯧꯔꯛꯄ ꯃꯆꯤꯟꯗꯒꯤ ꯑꯀꯥꯝꯄꯦꯠ ꯉꯥꯛꯇ ꯊꯣꯛꯂꯛꯄꯁꯤꯡ ꯎꯕꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯕꯁꯤꯡꯗꯁꯨ ꯅꯤꯡꯍꯟꯅꯕ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯑꯗꯨꯅ ꯑꯆꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯇꯥꯛꯊꯣꯛꯅꯕ ꯑꯩꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯣꯠꯅꯖꯕꯅꯤ ꯍꯣꯏ ꯑꯗꯨꯒ ꯏꯁꯣꯔꯅ ꯕꯥꯏꯕꯜꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃ ꯑꯩꯈꯣꯏꯅ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯍꯣꯕꯥ ꯏꯁꯣꯔꯗ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯕ ꯑꯗꯣ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯖꯥ ꯃꯇꯝ ꯑꯃꯗ ꯑꯩꯁꯨ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯗꯤ ꯏꯄꯥꯁꯨ ꯊꯕꯛ ꯇꯧꯔꯝꯃꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛꯅꯤ PHCꯗ ꯄꯥꯔꯃꯥꯅꯦꯟ ꯁ꯭ꯇꯥꯐꯅꯤ ꯑꯗꯩꯗꯤ ꯑꯩꯒꯤ ꯏꯄꯨꯗꯨꯁꯨ ꯑꯃꯨꯛ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁꯤꯜꯆꯔ ꯑꯦꯔꯤꯌꯥꯁꯤꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯥꯇꯤ ꯃꯌꯥꯝꯁꯦ ꯃꯥꯅ ꯀꯣꯜꯂꯒ ꯄ꯭ꯔꯙꯥꯟ ꯑꯣꯏꯗꯅ ꯃꯃꯤꯡ ꯌꯥꯝꯅ ꯒꯣꯕꯤꯟꯗꯣ ꯂꯥꯏꯁ꯭ꯔꯝ ꯒꯣꯕꯤꯟꯗꯣ ꯍꯥꯏꯅ ꯃꯃꯤꯡ ꯌꯥꯝ ꯆꯠꯄ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯂꯧꯁꯤꯡꯁꯨ ꯊꯝꯕꯤꯔꯝꯃꯤ ꯑꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯆꯥꯔꯒ ꯌꯥꯝꯅ ꯃꯑꯣꯡ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯈꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯀꯁꯥꯔꯒꯤ ꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝꯗ ꯑꯩꯅ ꯍꯦꯔꯣ ꯑꯣꯏꯅ ꯀꯨꯝꯈꯤ ꯑꯗꯨꯒꯤ ꯑꯦꯜꯕꯝꯗꯨꯁꯨ ꯌꯥꯝ ꯚꯥꯏꯔꯦꯜ ꯑꯣꯏꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇ ꯂꯩꯕꯅꯤ ꯐꯦꯁꯕꯨꯛꯇ ꯌꯨꯇꯨꯕꯇ ꯂꯩꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯛꯈꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯖꯔꯦ ꯅꯨꯄꯤ ꯊꯤꯔꯦ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗꯁꯨ ꯌꯨꯝꯗꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯗꯦꯗꯅ ꯑꯣꯖꯥ ꯍꯣꯏ ꯃꯥꯅꯦ ꯃꯥꯅꯦ ꯃꯈꯣꯏꯅ ꯇꯁꯦꯡꯅ ꯈꯪꯖꯗꯕꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯍꯥꯎꯒꯤ ꯂꯥꯏ ꯅꯤꯡꯈ꯭ꯔꯦ ꯃꯈꯣꯏꯗꯤ ꯐꯠꯇꯕ ꯆꯥꯈ꯭ꯔꯅꯤ ꯃꯐꯤ ꯃꯔꯣꯟ ꯃꯐꯝ ꯃꯔꯥꯡ ꯈꯪꯉꯔꯣꯏ ꯃꯈꯣꯏ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯉꯔꯣꯏ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯟꯕꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯏꯒꯅꯣꯔ ꯇꯧꯕꯤꯕ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯤ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯄꯨꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯕꯖꯥꯔ ꯅꯨꯃꯤꯠꯇ ꯍꯥꯟꯅ
ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯕꯖꯥꯔ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥ ꯆꯥꯕꯒꯤ ꯍꯦꯕꯤꯠ ꯑꯃ ꯂꯩꯔꯦ ꯕꯖꯥꯔ ꯅꯨꯃꯤꯠꯇ ꯉꯥꯗꯤ ꯆꯥꯅꯤꯡꯕ ꯑꯗꯨꯕꯨ ꯄꯩꯁꯥ ꯂꯩꯇꯕ ꯉꯥ ꯌꯣꯜꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇꯨꯒ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯂꯦꯞꯄꯒ ꯃꯤꯁꯦ ꯊꯣꯛꯅꯈ꯭ꯔꯗꯤ ꯉꯥ ꯑꯃꯇꯪ ꯁꯣꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯊꯪꯒꯤ ꯕꯖꯥꯔ ꯅꯨꯃꯤꯠꯇ ꯄꯤꯒꯦ ꯍꯥꯏꯒꯦ ꯍꯥꯏꯅ ꯃꯤ ꯃꯌꯥꯝ ꯂꯩꯔꯒꯗꯤ ꯑꯩꯅ ꯄꯤꯔꯣꯏ ꯍꯥꯏꯅ ꯉꯥ ꯌꯣꯟꯕꯗꯨꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯀꯥꯏ ꯍꯥꯏꯅ ꯂꯨꯝꯃꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯂꯣꯠꯂꯒ ꯉꯥ ꯆꯥꯅꯤꯡꯅ ꯂꯩꯕ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯉꯥ ꯆꯥꯗ꯭ꯔꯒ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯃꯇꯥꯡ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯑꯗꯩꯗꯤ ꯍꯣꯏ ꯃꯤꯉꯣꯟꯗꯒꯤꯁꯨ ꯏꯆꯥ ꯌꯥꯎꯔꯛꯏꯕꯅꯤꯅ ꯄꯩꯁꯥꯁꯦ ꯃꯤꯉꯣꯟꯗꯒꯤꯁꯨ ꯄꯨꯁꯜꯂꯒ ꯁꯤꯡꯕ ꯉꯝꯈꯤꯗꯕ ꯃꯇꯥꯡ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯄ ꯃꯌꯥꯝ ꯄꯨꯟꯁꯤꯗꯀꯣ ꯑꯣꯖꯥ ꯍꯣꯏ 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 ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅꯁꯨ ꯑꯋꯥ ꯑꯅꯥ ꯇꯥꯕꯗ ꯃꯇꯦꯡꯁꯦ ꯑꯣꯏꯍꯜꯂꯤ ꯑꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯃꯅꯤ ꯍꯥꯏꯕ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛꯁꯦ ꯇꯧꯍꯟꯕꯁꯤꯁꯨ ꯏꯁꯣꯔꯗꯒꯤ ꯑꯅꯤꯡꯕ ꯅꯠꯇꯕꯅꯤꯅ ꯏꯁꯣꯔꯅꯁꯨ ꯇꯧꯒꯦ ꯍꯥꯏꯅꯁꯨ ꯍꯣꯏ ꯈꯜꯍꯟꯗꯦꯀꯣ ꯍꯣꯏ ꯖꯨꯋꯥꯔ ꯁꯥꯟꯅꯕꯕꯨ ꯑꯣꯏꯔꯣ ꯐꯠꯇꯕ ꯅꯤꯁꯥꯒꯤꯒ ꯖꯨ ꯌꯣꯟꯒꯦ ꯍꯥꯏꯅ ꯈꯜꯍꯟꯗꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡꯁꯦ ꯂꯨꯄꯥ 10ꯗꯒꯤ ꯑꯩꯅ ꯄꯥꯡꯕ ꯍꯧꯈꯤ ꯍꯣꯏ ꯀꯩꯅꯣꯗ ꯅꯨꯄꯥ ꯑꯃꯅ ꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯣꯇꯜ ꯈꯨꯟꯕꯗꯣ ꯍꯣꯏ ꯕꯣꯔꯥ ꯈꯥꯎ ꯇꯧꯔꯒ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯣꯇꯜꯁꯦ ꯃꯥꯅ ꯈꯨꯜꯂꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯎꯕꯗ ꯅꯨꯄꯥꯗꯣ ꯌꯥꯝ ꯑꯍꯟꯁꯨ ꯅꯠꯇꯦ ꯑꯩꯅ ꯎꯕꯗ ꯑꯁ ꯅꯨꯄꯥꯁꯤꯒ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯕ ꯑꯃꯈꯛ ꯌꯥꯎꯏ ꯑꯗꯣ ꯅꯨꯄꯥꯁꯤꯒ ꯑꯩꯒꯤ ꯈꯥꯎꯗ ꯂꯨꯄꯥ 10 ꯈꯛ ꯌꯥꯎꯔꯝꯃꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯇꯣꯞꯄ ꯖꯥꯇꯤꯅꯤ ꯅꯨꯄꯥꯁꯦ ꯚꯩꯌꯥ ꯍꯥꯏꯅ ꯀꯧꯔꯒ ꯁꯤꯒ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯂꯥꯛꯄ ꯑꯗꯨꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯈꯥꯎꯗꯒꯤ ꯂꯨꯄꯥ 10ꯁꯦ ꯂꯧꯊꯣꯛꯑꯒ ꯃꯥꯒꯤ ꯃꯈꯨꯠꯇ ꯇꯨꯃꯤꯟꯅ ꯄꯤꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯂꯨꯄꯥ 10ꯁꯦ ꯂꯧꯔꯒ ꯃꯥꯒꯤ ꯕꯣꯔꯥ ꯑꯩꯈꯣꯏꯒꯤ ꯕꯣꯇꯜ ꯍꯥꯞꯄ ꯕꯣꯔꯥ ꯈꯥꯎꯗꯣ ꯊꯝꯃꯒ ꯑꯩꯒꯤ ꯈꯣꯡꯁꯦ ꯄꯥꯏꯔꯒ ꯃꯥꯅ ꯀꯞꯄꯅꯦꯕ ꯄꯤꯁꯦ ꯂꯨꯄꯥ 10 ꯄꯤꯔꯦ ꯑꯩ ꯉꯥ ꯆꯥꯔꯅꯤ ꯍꯥꯏꯕꯩ ꯅꯠꯇꯕ ꯃꯥꯒꯤ ꯍꯣꯏ ꯑꯋꯥꯕ ꯃꯥꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠꯂꯨꯝꯁꯤꯡꯗꯣ ꯑꯩꯅ ꯎꯕꯗꯣ ꯃꯉꯣꯟꯗ ꯐꯥꯎꯔꯒ ꯃꯥꯁꯦ ꯍꯤꯛꯅ ꯀꯞꯄꯅꯤ ꯑꯩꯒꯤ ꯈꯣꯡꯁꯦ ꯀꯣꯜꯂꯒ ꯑꯩꯅ ꯇꯧꯅꯨ ꯐꯠꯇꯦ ꯍꯥꯏ ꯃꯥ ꯌꯥꯗꯦ ꯃꯥꯅ ꯚꯩꯌꯥ ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯪꯉꯦ ꯑꯩꯁꯨ ꯕꯣꯇꯜꯁꯦ ꯈꯨꯟꯅꯤꯡꯅ ꯈꯨꯟꯕ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯏꯆꯥꯁꯤꯡ ꯂꯩ ꯇꯧꯐꯝ ꯂꯩꯇ꯭ꯔꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯏ ꯊꯕꯛ ꯑꯂꯨꯝꯕ ꯁꯨꯕ ꯉꯝꯗꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯖꯥꯀꯣ ꯃꯥꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯏꯟꯁꯄꯤꯔꯦꯁꯟ ꯐꯥꯎꯔꯛꯄ ꯑꯩꯁꯨ ꯑꯋꯥꯕꯗꯣ ꯈꯪꯕꯅꯤꯅ ꯀꯅꯥꯒꯨꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯏ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯏꯁꯣꯔꯗꯨꯅ ꯄꯥꯝꯖꯕꯒꯤ ꯃꯔꯝꯅ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯇꯧꯁꯤ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯑꯃ ꯅꯨꯡꯁꯤꯕ ꯌꯥꯎꯔꯦ ꯑꯗꯨꯒ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛꯁꯦ ꯑꯣꯖꯥ ꯍꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯟꯗꯔꯗ ꯂꯩꯕ ꯊꯕꯛꯅꯤ ꯑꯩꯅ ꯑꯦꯄ꯭ꯂꯥꯏ ꯑꯃꯠꯇ ꯇꯧꯔꯨꯕ ꯂꯩꯇꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯏꯁꯣꯔꯅ ꯐꯪꯍꯟꯕꯤꯕꯅꯤ ꯑꯁꯤꯁꯨ ꯄꯥꯔꯃꯅꯦꯟꯠ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩ ꯑꯗꯣ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯂꯝꯕꯤꯁꯦ ꯂꯣꯏ ꯁꯤꯟꯕꯤꯔꯛꯏ ꯀꯣ ꯑꯣꯖꯥ ꯑꯗꯨꯅ ꯍꯣꯏ ꯃꯇꯦꯡ ꯄꯥꯡꯕꯁꯤꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯅꯤ ꯑꯣꯖꯥꯒꯤꯁꯨ ꯑꯣꯖꯥꯒꯤ ꯌꯨꯇꯨꯕ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯑꯩ ꯀꯨꯏꯔꯦ ꯌꯦꯡꯖꯔꯛꯄꯁꯦꯀꯣ ꯑꯩꯅ ꯑꯣꯖꯥꯅ ꯍꯦꯛ ꯌꯨꯇꯨꯕ ꯁꯟꯗꯣꯛꯄ ꯍꯧꯔꯛꯄꯗꯒꯤ ꯑꯩꯁꯤ ꯌꯦꯡꯉꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯤꯡꯃꯛ ꯕꯨꯠ ꯆꯪꯕ ꯑꯗꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯃꯩꯕꯟꯗꯒꯤ ꯏꯆꯜ ꯑꯃ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕ ꯑꯅꯥꯕ ꯑꯃ ꯀꯩꯅꯣ ꯇꯧꯈꯤꯕꯗꯒꯤ ꯇꯧꯕꯗꯨꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯝ ꯑꯩꯗꯤ ꯑꯣꯖꯥꯒꯤ ꯌꯨꯇꯨꯕꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯁꯤꯅ ꯌꯦꯡꯉꯒ ꯑꯩꯒꯤꯗꯁꯨ ꯋꯥꯈꯜꯁꯦ ꯆꯥꯎꯈꯠꯄ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯂꯥꯟ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯤ ꯐꯣꯟꯗ ꯑꯗꯨꯝ ꯑꯩꯈꯣই ꯀꯩꯅꯣ ꯇꯧꯔꯒ ꯐꯣꯟ ꯁꯝꯃꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯄ꯭ꯔꯊꯅꯥ ꯇꯧꯃꯤꯟꯅꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥꯗꯨꯗꯁꯨ ꯑꯣꯖꯥꯒꯤ ꯌꯨꯇꯨꯕꯁꯤꯗꯤ ꯏꯔꯥꯡ ꯐꯅ ꯂꯩꯔꯁꯨ ꯑꯗꯨꯝ ꯑꯣꯖꯥꯅ ꯁꯟꯗꯣꯛꯄ ꯂꯦꯞꯈꯤꯗꯕꯅꯤꯅ ꯃꯁꯤꯒꯨꯝꯕꯁꯤꯗꯒꯤ ꯄꯥꯡꯒꯜ ꯌꯥꯝ ꯐꯪꯈꯤ ꯌꯥꯝꯅ ꯀꯥꯟꯅꯩ ꯑꯗꯨꯗ ꯑꯩꯅ ꯊꯤꯔꯛꯄ ꯅꯝꯕꯔꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯑꯣꯖꯥꯒꯤ ꯅꯝꯕꯔ ꯊꯤꯔꯛꯄꯁꯦ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎ ꯔꯣꯖꯦꯁꯇꯨꯗꯒꯤ ꯑꯣꯖꯥꯒꯤ ꯅꯝꯕꯔꯁꯦ ꯂꯧꯒꯦꯅ ꯋꯥꯈꯜꯁꯤ ꯈꯟꯕꯒ ꯑꯩꯅ ꯊꯕꯛꯁꯤ ꯁꯨꯝ ꯆꯠꯈꯤꯕꯒ ꯑꯅꯤꯁꯤ ꯍꯦꯛꯇ ꯑꯗꯒꯤ ꯃꯥꯅꯁꯨ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯐꯣꯟ ꯇꯧꯔꯦ ꯃꯥꯒꯤ ꯁꯥꯔꯚꯤꯁ ꯃꯇꯝ ꯍꯦꯛ ꯑꯣꯏꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯅꯝꯕꯔꯁꯦ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯂꯧꯈꯤꯗꯦ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯗꯤ ꯌꯥꯝ ꯀꯨꯏꯔꯕ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯁꯦ ꯑꯣꯖꯥꯒ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯉꯥꯡꯈꯣꯏ ꯆꯍꯤ 14 ꯁꯨꯕ ꯑꯃ ꯌꯨꯝ ꯄꯥꯟꯕꯗ ꯌꯥꯝ ꯋꯥꯕ ꯑꯃ ꯃꯥꯒꯤ ꯉꯥꯡꯉꯛꯈꯤꯕ ꯇꯥꯕꯗꯀꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯁꯣꯛꯄ ꯑꯩꯈꯣꯏꯁꯨ ꯏꯆꯥꯁꯤꯡꯁꯦ ꯂꯩꯕꯅꯤ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯄꯣꯛꯏꯕꯅꯤꯅ ꯑꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯂꯥꯛꯀꯗ꯭ꯔꯥ ꯀꯣ ꯈꯟꯕꯗ ꯃꯥꯒꯤ ꯏꯃꯨꯡꯗ ꯊꯣꯛꯑꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯑꯣꯏ ꯍꯥꯏꯕ ꯂꯩꯇꯕꯅꯤꯅ ꯃꯗꯨ ꯈꯟꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯃꯁꯥꯃꯛꯅ ꯃꯥꯒꯤ
ꯄꯥꯁꯇꯔ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯟꯗꯤ ꯄꯤꯕ ꯑꯗꯒꯤ ꯑꯣꯖꯥꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯅꯪꯗꯅ ꯃꯈꯣꯏ ꯏꯔꯥꯡ ꯇꯧꯔꯒ ꯂꯣꯏꯈꯤꯕ ꯇꯥꯏꯃꯤꯡ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯣꯖꯥ ꯃꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗꯀꯣ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯕꯥꯅꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯀꯞꯄꯦ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯗꯣ ꯑꯉꯥꯡꯗꯨꯅ ꯋꯥꯕ ꯃꯄꯥꯗꯨꯅ ꯀꯔꯤꯁꯨ ꯈꯪꯕꯤꯗꯕ ꯑꯗꯣ ꯃꯥꯅ ꯄꯥꯁꯇꯔ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯂꯩꯈꯤ ꯑꯩꯒꯤꯗꯁꯨ ꯊꯣꯛꯈꯤꯕ ꯊꯕꯛ ꯑꯩꯒꯤ ꯏꯆꯥꯒꯤꯗ ꯊꯣꯛꯄ ꯅꯠꯇꯅ ꯑꯩꯒꯤꯗ ꯊꯣꯛꯈꯤꯕ ꯊꯕꯛꯅꯤ ꯃꯗꯨꯃꯛ ꯑꯩꯅ ꯉꯁꯤ ꯑꯩꯁꯨ ꯃꯗꯨꯒꯤ ꯆꯩꯅꯥꯗꯨ ꯄꯥꯍꯜꯂꯤ ꯑꯣꯖꯥꯀꯣ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯦꯟꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯏꯁꯣꯔꯅ ꯀꯧꯊꯣꯛꯄꯤꯕꯁꯤ ꯑꯣꯖꯥ ꯕꯥꯏꯕꯜꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯏꯅꯥꯛ ꯈꯨꯟꯕꯗꯤ ꯀꯩꯗꯧꯅꯨꯡꯗꯗꯤ ꯀꯧꯊꯣꯛꯄꯤꯗꯦ ꯂꯥꯏꯔꯕ ꯀꯔꯤꯁꯨ ꯂꯩꯖꯗꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯤꯗꯨꯕꯨ ꯏꯁꯣꯔꯅ ꯀꯧꯊꯣꯛꯄꯤꯕꯅꯤ ꯑꯩꯁꯨ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯣꯖꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯗꯅꯀꯣ ꯑꯩ ꯕꯥꯏꯕꯜ ꯍꯤꯁꯇ꯭ꯔꯤ ꯇꯧꯗꯅ ꯕꯥꯏꯕꯜ ꯇꯝꯗꯅ ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯛꯄꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯑꯩ ꯏꯁꯣꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯄꯥꯝꯃꯒ ꯑꯣꯏꯔꯛꯈꯤꯕꯁꯤ ꯑꯩꯒꯤ ꯑꯋꯥꯕ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕ ꯋꯥꯔꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯇꯦꯁꯃꯅꯤꯁꯨ ꯑꯗꯨꯝ ꯑꯩꯁꯤ ꯆꯍꯤ 12 ꯁꯨꯕ ꯃꯇꯝꯗ ꯑꯩꯁꯤ ꯏꯃꯥ ꯏꯄꯥꯁꯤ ꯂꯣꯏꯅ ꯀꯥꯏꯅꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ 2 ꯏꯅꯥꯎꯅꯨꯄꯥ 2 ꯊꯝꯃꯝꯃꯦ ꯃꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯁꯤ ꯆꯥꯅꯅꯕ ꯊꯛꯅꯅꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯕ ꯀꯩꯗꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯊꯕꯛ ꯁꯨꯕꯁꯨ ꯉꯝꯗꯕꯅꯤꯅ ꯑꯩ ꯈꯨꯟꯒꯤ ꯁꯟꯁꯦ ꯁꯦꯜꯂꯒ ꯂꯩꯕꯅꯦ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯗ꯭ꯔꯤ ꯈꯨꯟꯒꯤ ꯁꯟꯁꯦ ꯀꯟꯅ ꯁꯦꯜꯂꯒ ꯃꯌꯥꯝꯒꯤ ꯁꯟꯁꯦ ꯁꯦꯜꯂꯒ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯍꯤꯡꯉꯦ ꯑꯗꯨꯕꯨ ꯈꯨꯟꯒꯤ ꯁꯟꯗꯨ ꯁꯦꯜꯂꯒ ꯏꯆꯟ ꯏꯆꯥꯁꯤꯡꯁꯤ ꯌꯣꯛꯄ ꯊꯥꯛꯄꯁꯦ ꯑꯩ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯗꯩ ꯃꯇꯝꯗꯨꯗ ꯑꯩꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜꯁꯦ ꯑꯩꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯩꯁꯤ ꯏꯁꯣꯔꯅ ꯑꯩꯁꯤ ꯀꯧꯕꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯣꯖꯥꯀꯣ ꯑꯩꯁꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯃ ꯃꯅꯤꯡ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯔꯣꯖꯦꯁꯈꯣꯏꯒꯤ ꯅꯥꯀꯟꯗ ꯏꯌꯥꯝꯕ ꯑꯃ ꯃꯥꯁꯤ ꯎꯈ꯭ꯔꯨꯜꯗ ꯂꯩꯕ ꯃꯥꯅ ꯑꯁ ꯅꯪꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯂꯥꯛꯑꯣ ꯑꯥꯗ ꯏꯕꯥꯅꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯈꯔ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡ ꯏꯆꯟꯁꯤꯡꯁꯤ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯅꯥꯛꯇ ꯁꯤꯟꯅꯔꯝꯃꯒ ꯑꯩꯁꯦ ꯊꯕꯛ ꯆꯠꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯎꯈ꯭ꯔꯨꯜꯗ 92ꯗ 91ꯗ ꯆꯪꯉꯦ ꯎꯈ꯭ꯔꯨꯜꯗ 91ꯗ ꯆꯪꯕꯗꯒꯤ ꯑꯩꯁꯤ 91ꯗꯒꯤ ꯑꯩꯁꯤ ꯁꯨꯝ ꯂꯩꯈꯤꯕꯗꯒꯤ ꯑꯃꯨꯛ 92 93ꯗ ꯀꯨꯀꯤ ꯅꯒꯥ ꯏꯔꯥꯡ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯤ ꯊꯣꯛꯄ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯁꯤ ꯑꯗꯨꯝ ꯖꯪꯒꯜꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝ ꯈꯨꯟꯗꯨꯒꯁꯨ ꯌꯥꯝ ꯊꯥꯞꯅꯕ ꯃꯐꯝꯗꯨꯗ ꯑꯩꯁꯤ ꯃꯈꯣꯏ ꯈꯨꯟꯒꯤ ꯃꯤ ꯑꯃꯒꯤ ꯑꯣꯛꯀꯤ ꯐꯥꯔꯝ ꯇꯧꯔꯒ ꯑꯩꯁꯨ ꯑꯣꯛ ꯁꯦꯟꯅꯔꯒ ꯂꯩꯕꯅꯤ ꯁꯤ ꯃꯐꯝꯗꯨꯗ ꯑꯩꯅ ꯂꯥꯎꯕꯁꯨ ꯈꯨꯟꯗꯨꯗ ꯇꯥꯒꯗꯕꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯁꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯕꯨꯗꯤ ꯑꯗꯨꯝ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯅꯨꯡꯗꯥꯡꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝꯗꯨꯗ ꯑꯩ ꯏꯇꯣꯝꯇ ꯑꯣꯛ 6ꯀ ꯑꯩꯒ ꯈꯛꯇ ꯑꯗꯨꯃꯥꯏꯅ ꯃꯐꯝꯗꯨꯗ ꯂꯦꯜꯂꯦ ꯑꯗꯨꯗ ꯑꯩꯁꯤ ꯃꯇꯝꯗꯨꯗ ꯑꯩ ꯏꯁꯣꯔ ꯂꯧꯁꯟꯗ꯭ꯔꯤ ꯌꯥꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯀꯤꯕ ꯅꯨꯃꯤꯠ ꯑꯃ ꯑꯩꯉꯣꯟꯗ ꯐꯥꯎꯋꯦ ꯅꯨꯃꯤꯠꯁꯤ ꯀꯔꯝꯍꯥꯏꯅ ꯐꯥꯎꯕꯅꯣ ꯍꯥꯏꯔꯒ ꯅꯨꯃꯤꯠꯁꯤꯗ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗ ꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯋꯦꯕ ꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯕꯗꯨꯒꯤ ꯃꯊꯛꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯆꯦꯛ ꯑꯃ ꯑꯗꯨꯝ ꯂꯦꯛꯄ ꯑꯩꯅ ꯀꯤꯔꯛꯄ ꯃꯇꯝ ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯃꯥꯁꯦ ꯑꯗꯨꯝ ꯎꯆꯦꯛꯇꯣ ꯑꯗꯨꯝ ꯈꯣꯡꯉꯦꯕ ꯑꯗꯨꯝ ꯍꯧꯅ ꯑꯗꯨꯝ ꯈꯣꯡꯕ ꯑꯗꯨꯗꯒꯤ ꯑꯩꯁꯤ ꯃꯁꯤꯗꯤ ꯑꯩꯅ ꯀꯤꯔꯤꯕꯁꯤꯗꯤ ꯃꯥꯁꯨ ꯂꯩꯔꯤꯅ ꯑꯗꯨꯗꯤ ꯑꯩ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯁꯦ ꯃꯥꯒ ꯑꯩꯒꯁꯦ ꯃꯔꯨꯞ ꯑꯣꯏꯅ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯕ ꯅꯣꯡꯃꯁꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯍꯥꯖꯣꯟꯗꯨꯒꯤ ꯃꯆꯥꯅꯤꯄꯥꯁꯤ ꯂꯥꯛꯑꯦ ꯀꯥꯔꯇꯨꯁ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯗ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯗꯗꯥ ꯁꯤꯗꯩꯗ ꯎꯆꯦꯛ ꯑꯆꯧꯕ ꯑꯃ ꯂꯦꯛꯑꯦ ꯑꯗꯨ ꯀꯔꯤ ꯎꯆꯦꯛꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨ ꯎꯆꯦꯛꯁꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯥꯎꯋꯤ ꯑꯗꯨ ꯃꯥꯅ ꯄꯥꯏꯁꯟꯈꯤꯕꯗꯤ ꯎꯍꯧꯋꯤ ꯄꯥꯏꯊꯣꯛꯄꯗꯤ ꯁꯨꯡꯎ ꯎꯗꯦꯅ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯩꯅ ꯑꯁ ꯑꯗꯨꯗꯤ ꯐꯔꯦꯅ ꯃꯥꯁꯤ ꯉꯁꯤꯗꯤ ꯑꯍꯤꯡ ꯂꯦꯛꯑꯒꯦ ꯍꯥꯏꯅ ꯃꯥꯁꯦ ꯑꯍꯤꯡꯗꯤ ꯂꯦꯛꯑꯦ ꯂꯦꯛꯄ ꯀꯥꯟꯁꯤꯗ ꯎꯆꯦꯛꯁꯤ ꯈꯣꯡꯈꯤꯗ꯭ꯔꯦꯕ ꯎꯆꯦꯛꯁꯤ ꯈꯣꯡꯈꯤꯗ꯭ꯔꯦ ꯑꯍꯤꯡꯁꯤ ꯃꯥꯅ ꯂꯦꯛꯄ ꯃꯇꯝꯁꯤꯗ ꯑꯩ ꯃꯥ ꯍꯦꯛ ꯂꯩꯕ ꯃꯇꯝꯗ ꯎꯆꯦꯛꯁꯤ ꯈꯣꯡꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ NSNIM ꯈꯝꯂꯥꯡ ꯍꯥꯏꯕ NSNIMꯒꯤꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯛꯁꯟ ꯑꯣꯏꯕ ꯈꯝꯂꯥꯡ ꯍꯥꯏꯅ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯇꯤꯝꯁꯦ ꯂꯥꯛꯑꯦꯕ ꯂꯥꯛꯑꯒ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯌꯨꯝꯁꯤꯗ
ngasi de hing lekani sini mo koina haibasi ko ngasi de koi hing sida lekani na koi gi chana thangna bu kari ki lei puthoro sini mo koi haibasi adedi ngak leiraga mo koi ji pau phauna bra khangdre ba koi gi India gi force amuk laksan bane koi India army force amuk laksan le du lambi budi dum aina lei do highway di oiraga so koi gi jangan gi lambi oiba mo koi se amuk laksalaga round ko silaga mo koi ji ai ji pura round ko silaga thamgre ba adagi mo koi na hangi sidai da mi khara lakbra haina ko mai tim sa ma yaurame mana hange somda mi khara lakbra haina aisu ki bani na ai lakte haire ba ado nang chinthi ganu chat makoi chat khabani makoi chat khibagi akoi tanarapani nang sengna dum hayo nangonda kari su toroi sine ada ina haire asai di itomda su oi sidai di mai tim sa su itomda ni leiri ba pham sida su ai di ai kaktani ado ina chumba hairaga nakoi na mu pharaga puradi ai yumgi condition sumaina lei ai isan sing ai gi naw sing sumaina lei aduna nakoi na ai bo mu sumaina pharaga puraga mapam khangdaba taradi ai gi chan sing do yam wagani aina sing adum haidu e metem sa du go ado aina wado lot kani nang asing ba hayu sini mai ngon hayu ado aina haire hoi la ame hujing mo khoi gi chana ba piyo hairame ado nakoi lakani haibase mo khoi na khangbra khangde mo khoi satkhe adum haire ko aina kare adu di sai khasan adu akhoi amu ahing lekani hairen moi je ahing lekani amu haire adegi di akhoi alu thabagi ok pijana ba alu mayam ama pairaga thameba adugi alu singsi makoina kol chauba ok thongboi ok ki machin chak thongboi kol chau du makoina chamaga du phut khre alu singsi moi hogalaga aduga makoi si pung 12 ge dwai da makoi si sagre ai ji tumba chungya yadre ki re bai si adegi di ai ji wakhan ji tumba chungya yada badagi ai si nong hek pung 3 daba kan da koi chalage aina makoi uji ki meeting sa duna pa chama pi engonda sina nang kari normal lerga charo nang koi chawunu ko koi kari su piba ngamdre nangi alu kari kara ko na loina chathok pire nang chawunu hairamaga maji chakre adagi dei si wakhan ji wana leiba kanda uji ki mapudu gi ima hanubi ama lei chahi phumphu mu oigadra adum gi chang ama lei maji aigi cheng chak puraga maji lai lakpa kanda mana hai chanpa nang asidi yamna kiraga leiba male nangonda kari tauba lei aina acheng buwari do monda loina lithoe sumai tawi ma sumai tawi aisu ai ngarang je sumaina sirgadra haina khalubani adu sumaina laiye na haibadagi mana engonda nang charas chaningbra na daklong lengonda hangne ko mana isorna thorang tawbo oi jani oja ko kona khanga ka duine ba isu nang charas ta chaningbra hange aina ima di yam chaninge khunda su chatpa su phangde aina hek lakpodagi sidai ai khunda su numit 10 phana su leiba su phangde mayam ga su chanmina ba su phangde ai sidai tom da sumaina leiba se su yam ware ima ya ba leiradi ai khunda khara matam khara di potha ge haibane ba ko mon dai mana hoi nangi baba su heng di phan dagi halani adu baba na matam khara leirasanu nang natom da sida leiba se nang su nangi wakhan do nang fajana leitana leiba ngamdre imana su khange adu matam khara di nangi ya ima oi gi yumda ama khadab leirasi khunda haina adumaina mana haibire pare ngasi ahing di nang wana su wana khango ko hana adumaina haire adagi di ngasai gi nungdang du oi khre ko aduga ngasai khong khidaba usek tu amuk ai tom da leba ganda amuk khong khre aina as isor nang ji pani ko sinai na khan ba ja adagi ai si isor je thajaba horakre baina adagi nang chana pani ko nang ngasi ai ngoda tobi ba thorang je ai ranga e haina khalaga ai si isor je kadi hairaga khuramaga kari thagat ka do no haibadi oja ina sukang khangde matam du ai bible pa bu sunate isor gi wari so mata ta banate ai kari hairagi so thaga ka dabano haibadi ai khangde adubu ai isor bu nusi ba phawra khre ai gi thamoi da adagi de ai si haipet mitigi pi daraga ai si khangaudna tum thokre wa abanina adagi aina tumba kan sida mangda lakhre ngasi nangida aina utkhiba tawkhiba thabak mayam do nangna khangdabagi maramna aibu nangna khangdabagi maramna aibu nangna chaitheng pige haina hotnabani adubu ngasi aina nangbu thadokte
ꯅꯪꯅ ꯑꯩꯕꯨ ꯑꯋꯥꯕ ꯁꯤꯟꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯁꯨ ꯅꯪꯕꯨ ꯑꯩꯅ ꯊꯥꯗꯣꯛꯇꯦ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯅꯀꯣ ꯑꯩꯒꯤ ꯃꯪꯁꯤꯗ ꯃꯁꯛ ꯁꯨꯈꯪ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯑꯩꯁꯤ ꯃꯥꯅ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯥꯏꯕꯗꯒꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯃꯥꯅ ꯇꯛꯂꯥꯎꯅ ꯄꯥꯏꯔꯛꯄꯗ ꯑꯩꯁꯤ ꯃꯤꯀꯞ ꯐꯛꯂꯥꯎꯅ ꯊꯣꯛꯈ꯭ꯔꯦꯕ ꯑꯩꯁꯤ ꯑꯩꯁꯨ ꯌꯥꯝ ꯀꯤꯕ ꯑꯃ ꯑꯩꯉꯣꯟꯗ ꯐꯥꯎꯔꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯖꯪꯒꯜꯗꯨꯗ ꯏꯇꯣꯝꯇ ꯂꯩꯕꯒꯤ ꯃꯔꯝꯅ ꯌꯥꯝ ꯀꯤꯔꯦ ꯑꯗꯩ ꯑꯩꯁꯤ ꯐꯃꯨꯡꯗ ꯏꯇꯣꯝꯇ ꯐꯝꯃꯦꯕ ꯐꯤ ꯍꯧꯖꯤꯛꯁꯨ ꯇꯨ ꯆꯨꯡꯉꯤ ꯑꯣꯖꯥꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯤꯕ ꯀꯥꯟꯗꯀꯣ ꯑꯩ ꯏꯇꯣꯝꯇ ꯐꯝꯃꯦ ꯐꯝꯕ ꯀꯥꯟꯗ ꯑꯩꯁꯤ ꯋꯥꯈꯟꯁꯤ ꯇꯧꯔꯦ ꯑꯩ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯅ ꯇꯧꯕꯁꯦ ꯑꯩ ꯀꯔꯤ ꯇꯧꯕꯗꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯋꯥꯈꯟꯁꯤ ꯈꯟꯕ ꯀꯥꯟꯗ ꯑꯩꯁꯤ ꯉꯟꯅ ꯍꯧꯒꯠꯂꯒ ꯑꯣꯛꯀꯤ ꯃꯆꯤꯟꯖꯥꯛꯁꯤ ꯊꯣꯡꯗꯣꯛꯄꯤꯔꯦ ꯊꯣꯡꯗꯣꯛꯑꯒ ꯑꯣꯛꯀꯤ ꯃꯆꯤꯟꯖꯥꯛꯁꯤ ꯊꯥꯛꯑꯒ ꯑꯩꯁꯤ ꯈꯨꯟꯗ ꯀꯨꯝꯃꯛꯈ꯭ꯔꯦꯕ ꯑꯩꯁꯤ ꯈꯨꯟꯗ ꯀꯨꯝꯃꯛꯄ ꯀꯥꯟꯗ ꯑꯩ ꯃꯈꯣꯏ ꯌꯨꯝ ꯌꯧꯔꯦ ꯀꯔꯤ ꯇꯧꯔꯦ ꯅꯪ ꯉꯟꯇꯥ ꯀꯨꯝꯃꯛꯏꯗꯤꯅ ꯏꯃꯥ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯉꯁꯤꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯃꯪꯗ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯈꯣꯠꯂꯦ ꯋꯥꯔꯤꯁꯤ ꯐꯖꯅ ꯃꯈꯣꯏꯗ ꯂꯤꯔꯦ ꯂꯤꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯑꯩ ꯆꯠꯀꯦ ꯑꯗꯨꯒ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯩꯕꯨ ꯄꯣꯔꯛꯄ ꯏꯌꯥꯝꯕꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯂꯒ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯏ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩ ꯁꯨꯃꯥꯏꯅ ꯃꯪꯗ ꯁꯨꯃꯥꯏꯅ ꯎꯏ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯁꯨ ꯁꯨꯃꯥꯏꯅ ꯉꯥꯡꯉꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯑꯗꯨ ꯑꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯈꯪꯗꯦ ꯑꯩ ꯀꯔꯤꯅೋ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ ꯑꯥꯔꯊꯁꯨ ꯑꯩ ꯂꯧꯁꯤꯟꯕꯁꯨ ꯉꯝꯗꯦ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯗ ꯑꯩꯅ ꯆꯠꯂꯒ ꯍꯥꯏ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯂꯩ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯦꯛ ꯆꯪꯈꯤꯕꯗꯒꯤ ꯑꯩꯅ ꯇꯤꯟꯅꯈꯤꯕ ꯐ꯭ꯔꯦꯟ ꯑꯃ ꯃꯥꯅ ꯁꯠ ꯂꯥꯎꯅ ꯃꯥꯅ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯠꯄꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯔꯤ ꯆꯪꯉꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯠꯄꯁꯤ ꯀꯃꯥꯏꯅ ꯇꯧꯏꯅ ꯁꯨꯝ ꯑꯩꯅ ꯃꯉꯣꯟꯗ ꯁꯨꯝ ꯍꯪꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯀꯣ ꯑꯗꯣ ꯃꯥꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯪꯕꯕꯨ ꯀꯩ ꯆꯪꯗꯣꯏꯅꯣ ꯀꯩꯁꯨ ꯆꯪꯉꯣꯏ ꯅꯪꯅ ꯏꯁꯣꯔ ꯊꯥꯖꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯑꯩꯗꯤ ꯈꯪꯗꯦ ꯐꯖꯅ ꯑꯗꯨ ꯅꯪ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯔꯗ ꯍꯪꯉꯨ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯁ ꯑꯗꯨꯗꯤ ꯄꯥꯁꯇꯔꯒꯤ ꯃꯅꯥꯛꯇ ꯑꯃ ꯆꯠꯂꯨꯁꯦꯅ ꯑꯩꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯦꯛ ꯑꯩꯈꯣꯏꯅ ꯂꯩꯕ ꯈꯨꯟꯗꯨꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯈꯨꯟꯅꯧ ꯑꯅ ꯈꯨꯜ ꯑꯃ ꯂꯩꯌꯦꯕ ꯃꯣꯏ ꯑꯅꯧꯕ ꯇꯥꯕ ꯈꯨꯜ ꯑꯃ ꯑꯗꯨꯗ ꯂꯩꯕ ꯄꯥꯁꯇꯔ ꯑꯁꯤ ꯆꯠꯂꯒ ꯑꯣꯖꯥ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩ ꯃꯪꯗꯁꯨ ꯁꯨꯃꯥꯏꯅ ꯏꯁꯣꯔꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯤꯔꯝꯃꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤ ꯈꯣꯠꯄꯅꯤ ꯃꯥꯅꯗꯤ ꯑꯩꯁꯦ ꯃꯁꯛ ꯐꯖꯅ ꯈꯪꯗꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩꯒꯤ ꯕꯥꯞꯇꯤꯖꯝ ꯇꯧꯕꯗꯤ ꯑꯩꯈꯣꯏꯗꯤ ꯉꯝꯃꯣꯏ ꯃꯩꯇꯩꯗꯤ ꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯜꯂꯤ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯤꯀꯣ ꯃꯩꯇꯩꯗꯤ ꯈꯨꯗꯣꯡꯆꯥꯕꯒꯤ ꯈꯛꯇꯪ ꯈꯜꯂꯒ ꯏꯁꯣꯔꯗꯨ ꯃꯈꯣꯏꯅ ꯀꯩꯅꯣ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯅꯈꯣꯏꯒꯤꯁꯨ ꯅꯁꯥꯒꯤ ꯏꯁꯣꯔ ꯑꯃ ꯂꯩꯖꯕꯅꯤꯅ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯕꯕꯥꯅ ꯁꯨꯝꯕ ꯑꯃ ꯅꯤꯡꯉꯒ ꯂꯩꯕꯒꯤ ꯃꯔꯝꯅ ꯍꯌꯦꯡ ꯃꯁꯤꯗꯒꯤ ꯅꯈꯣꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯩꯗꯧꯅꯨꯡꯗ ꯅꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯍꯥꯏꯅꯀꯣ ꯑꯩꯕꯨ ꯈꯪꯗꯕꯅꯤꯅ ꯃꯥꯅ ꯑꯗꯨꯒꯤ ꯋꯥꯈꯟꯗꯣ ꯃꯥꯅ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯗ ꯑꯩꯅ ꯃꯉꯣꯟꯗ ꯑꯣꯖꯥ ꯑꯩ ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩ ꯌꯥꯝ ꯋꯥꯅ ꯁꯤꯒꯤ ꯀꯟꯗꯤꯁꯟꯗ ꯂꯩꯕꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯈꯨꯜ ꯑꯁꯤꯗ ꯑꯩ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯅ ꯑꯩ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯉꯔꯥꯡꯁꯤ ꯑꯩ ꯁꯨꯃꯪꯗ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯑꯩꯁꯤ ꯏꯁꯣꯔꯁꯤ ꯌꯥꯝ ꯄꯥꯝꯕꯒꯤ ꯈꯧꯔꯥꯡꯕꯒ ꯂꯣꯏꯅꯅ ꯑꯩ ꯑꯣꯖꯥꯗ ꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯀꯣ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯤꯒꯅꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯂꯩꯔꯒꯗꯤ ꯑꯩꯅ ꯈꯪꯒꯅꯤ ꯅꯪꯒꯤ ꯋꯥꯉꯥꯡꯗ ꯈꯪꯒꯅꯤ ꯅꯪ ꯏꯁꯣꯔ ꯀꯌꯥꯝ ꯅꯨꯡꯁꯤꯕꯅꯣ ꯏꯁꯣꯔꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯗꯕꯅꯣ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯒꯅꯤ ꯁꯤꯅꯤ ꯑꯩꯉꯣꯟꯗ ꯃꯥ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯣꯖꯥ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯎꯃꯪꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯅꯤ ꯑꯗꯨ ꯑꯣꯖꯥꯒ ꯑꯩ ꯎꯅꯕꯒꯤ ꯃꯇꯝꯗꯤ ꯐꯪꯉꯣꯏ ꯍꯟꯗꯛ ꯂꯥꯛꯏꯕ ꯁꯟꯗꯦꯁꯤꯗ ꯅꯪ ꯂꯥꯛꯑꯣ ꯆꯔꯆꯇ ꯀꯥꯔꯛꯑꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥ ꯃꯣꯏ 12 ꯕꯥꯞꯇꯤꯖꯝ ꯇꯧꯒꯗꯕ ꯂꯩ ꯑꯗꯨꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯒꯅꯤ ꯑꯗꯨꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕꯗꯨꯗ ꯅꯪꯒꯤ ꯃꯄꯨꯗ ꯍꯥꯏꯅꯔꯣ ꯌꯥꯎꯕ ꯌꯥꯔꯒꯗꯤ ꯌꯥꯎꯔꯣ ꯑꯗꯨꯒ ꯅꯪꯅ ꯌꯥꯎꯕ ꯌꯥꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤ ꯑꯁ ꯑꯩ ꯀꯞꯅꯤꯡꯕ ꯌꯥꯎꯔꯛꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥꯀꯣ ꯑꯗꯩ ꯑꯩꯁꯤ ꯃꯄꯨꯗꯨꯗ ꯍꯥꯏꯔꯦ ꯏꯃꯥ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯄꯥꯁꯇꯔꯁꯨ ꯎꯅꯔꯨꯔꯦ ꯑꯩ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯅꯅꯕꯒꯤꯗꯃꯛ ꯑꯩ ꯀꯥꯎꯟꯁꯤꯂꯤꯡꯁꯤ ꯌꯥꯎꯒꯦ ꯁꯤꯅꯤ ꯑꯩꯅ ꯃꯈꯣꯏꯗ ꯍꯥꯏꯕꯁꯤꯀꯣ ꯑꯁ ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏ ꯁꯤꯅꯤ ꯏꯃꯥꯗꯨꯅ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯑꯗꯒꯤ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯍꯪꯕ ꯀꯥꯟꯗ ꯅꯪ ꯀꯃꯥꯏꯅ ꯀꯨꯝꯃꯛꯀꯗꯣꯏꯅꯣ ꯑꯥꯗꯒꯤ ꯅꯪ ꯅꯨꯡꯗꯥꯡꯗ ꯀꯃꯥꯏꯅ ꯀꯨꯝꯃꯛꯀꯅꯤ ꯅꯪ ꯄꯨꯡ 3ꯗ ꯀꯨꯝꯃꯛꯑꯒ ꯀꯥꯎꯟꯁꯤꯂꯤꯡ ꯂꯣꯏꯔꯒ ꯅꯪ ꯄꯨꯡ ꯀꯌꯥꯗ ꯑꯃꯨꯛ ꯀꯥꯅꯤ ꯑꯗꯨ ꯂꯝꯕꯤꯁꯨ
ꯌꯥꯝꯅ ꯅꯛꯄ ꯂꯝꯕꯤꯁꯨ ꯅꯠꯇꯦ ꯌꯥꯝ ꯁꯥꯡꯕ ꯂꯝꯕꯤꯅꯤ ꯅꯇꯣꯝꯇ ꯀꯔꯝꯍꯥꯏꯅ ꯆꯠꯀꯅꯤ ꯑꯗꯨ ꯅꯪ ꯀꯥꯎꯟꯁꯤꯂꯤꯡ ꯌꯥꯎꯕ ꯌꯥꯔꯣꯏ ꯁꯤꯅꯤ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗꯀꯣ ꯑꯗꯣ ꯏꯃꯥ ꯍꯞꯇꯥ ꯑꯃꯈꯛꯇꯅꯤ ꯑꯗꯨꯒꯤ ꯃꯇꯝ ꯄꯤꯕꯤꯌꯣ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯑꯗꯒꯤꯗꯤ ꯈꯪꯗꯦ ꯑꯩ ꯅꯈꯣꯏꯒꯤ ꯏꯄꯥꯗ ꯍꯪꯒꯦ ꯑꯗꯨꯒ ꯍꯥꯏꯔꯛꯀꯦ ꯏꯄꯥꯁꯦ ꯈꯔ ꯐꯠꯇꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯣꯏ 16 ꯑꯣꯏꯔꯁꯨ ꯌꯨ ꯆꯥꯛ ꯊꯛꯄ ꯐꯠꯇꯕ ꯊꯕꯛꯁꯦ ꯃꯈꯣꯏ ꯈꯔ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯃꯤꯒꯤ ꯑꯋꯥꯕ ꯃꯤꯒꯤ ꯅꯨꯡꯁꯤꯕꯁꯤ ꯀꯌꯥ ꯂꯩꯇꯕ ꯑꯩꯁꯨ ꯃꯇꯝꯗꯨꯗꯒꯤ ꯈꯪꯒꯗꯧꯔꯤꯅꯤ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯀꯣ ꯑꯇꯩꯗꯤ ꯏꯄꯥꯗ ꯍꯥꯏꯒꯦ ꯍꯥꯏꯅ ꯃꯣꯏꯅ ꯐꯣꯟ ꯇꯧꯅꯔꯒ ꯋꯥꯔꯤ ꯁꯥꯔꯦ ꯏꯄꯥꯗꯨꯅ ꯍꯪꯉꯛꯑꯦ ꯃꯩꯇꯩꯔꯥ ꯅꯠꯇ꯭ꯔ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯔꯥ ꯑꯩꯈꯣꯏꯒꯤ ꯃꯤꯔꯥ ꯍꯥꯏꯅ ꯃꯩꯇꯩꯅꯤ ꯍꯥꯏꯕꯗꯒꯤ ꯃꯩꯇꯩꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯀꯃꯥꯏꯅ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯇꯧꯔꯛꯑꯦꯀꯣ ꯃꯥꯒꯤ ꯑꯣꯏꯗꯕꯅꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅꯤ ꯃꯣꯏ ꯈꯨꯟꯗ ꯂꯩꯕ ꯌꯥꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯌꯥꯅꯕꯒꯤ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅ ꯇꯧꯋꯦꯕ ꯃꯣꯏꯅ ꯑꯗꯨꯗꯤ ꯑꯩꯅ ꯇꯥꯕꯗꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯩꯁꯦ ꯐꯔꯦ ꯃꯥꯏ ꯆꯠꯂꯦ ꯍꯥꯏꯅ ꯀꯥꯔꯒ ꯎꯃꯪꯗ ꯆꯠꯂꯦ ꯑꯩꯁꯦ ꯀꯞꯈ꯭ꯔꯦ ꯌꯥꯝ ꯑꯩꯉꯣꯟꯗ ꯏꯁꯣꯔꯒꯤ ꯂꯥꯡꯇꯛꯅꯕ ꯅꯨꯡꯁꯤꯕꯁꯤ ꯐꯥꯎꯔꯛꯈ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯝ ꯑꯆꯧꯕ ꯑꯃ ꯄꯨꯔꯒ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯁꯦ ꯄꯥꯡꯈꯣꯛ ꯊꯤꯕ ꯆꯠꯂꯦꯕ ꯑꯣꯛꯀꯤ ꯖꯪꯒꯜꯗ ꯏꯇꯣꯝꯇ ꯑꯗꯨꯁꯨ ꯑꯗꯨꯗ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯔꯒ ꯑꯩꯅ ꯏꯁꯣꯔꯁꯤꯒꯤꯗ ꯅꯤꯡꯉ ꯑꯗꯨꯝ ꯆꯠꯂꯦ ꯑꯩꯁꯦ ꯃꯐꯝ ꯀꯌꯥ ꯂꯣꯛ ꯀꯌꯥ ꯀꯨꯝꯃꯦ ꯐꯠꯇꯕ ꯀꯌꯥ ꯆꯪꯉꯤ ꯑꯗꯨ ꯑꯩꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯩꯁꯦ ꯂꯩꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯦ ꯑꯩ ꯀꯥꯎꯟꯁꯤꯂꯤꯡ ꯌꯥꯎꯕ ꯐꯪꯗ꯭ꯔꯦ ꯆꯠꯄꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯩꯁꯦ ꯑꯍꯤꯡꯁꯦ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯔꯦ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯣꯔꯕꯨ ꯈꯪꯉꯒ ꯄ꯭ꯔꯊꯅꯥ ꯇꯧꯕꯗꯤ ꯅꯠꯇꯦꯀꯣ ꯑꯣꯖꯥ ꯑꯩꯅ ꯇꯧꯔꯤꯁꯤ ꯑꯩ ꯌꯥꯔꯗꯤ ꯑꯩ ꯌꯥꯎꯖꯒꯦ ꯏꯁꯣꯔ ꯅꯪꯅ ꯌꯥꯕꯤꯕ ꯂꯩꯔꯗꯤ ꯑꯃꯨꯛꯇꯪꯗꯤ ꯑꯩ ꯌꯥꯎꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯃꯁꯤꯗꯤ ꯑꯩ ꯌꯥꯔꯔꯣꯏꯗ ꯑꯩ ꯑꯈꯥꯡ ꯀꯟꯕ ꯇꯥꯔꯦ ꯋꯥꯈꯜꯁꯦ ꯑꯩ ꯁꯛꯇꯤ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯑꯩꯉꯣꯟꯗꯀꯣ ꯑꯩ ꯑꯈꯥꯡ ꯀꯜꯂꯅꯤ ꯁꯤ ꯌꯧꯔꯗꯤ ꯍꯥꯏꯅ ꯑꯩꯁꯦ ꯄꯨꯡ 2ꯗꯒꯤ ꯑꯣꯛꯆꯥꯛꯁꯦ ꯊꯣꯡꯈ꯭ꯔꯦ ꯄꯨꯡ 4 ꯁꯤ ꯀꯨꯝꯕ ꯅꯪꯅꯕꯒꯤꯅꯤ ꯑꯣꯖꯥ ꯑꯩꯅ ꯇꯧꯔꯤꯕꯁꯤꯀꯣ ꯄꯨꯡ 3 ꯁ꯭ꯋꯥꯏꯗ ꯑꯩꯁꯦ ꯑꯣꯛꯆꯥꯛꯁꯦ ꯄꯤꯖꯔꯒ ꯑꯩꯁꯦ ꯄꯨꯡ 3ꯗ ꯄꯨꯡ 4 ꯇꯥꯅꯕ ꯅꯪꯅꯅꯕꯁꯦ ꯑꯩ ꯆꯦꯜꯂꯛꯄꯅꯦ ꯑꯗꯨ ꯅꯨꯃꯤꯠ 2ꯒꯨꯝꯕꯁꯦ ꯑꯩ ꯀꯥꯎꯟꯁꯤꯂꯤꯡ ꯌꯥꯎꯔꯦ ꯑꯩꯅ ꯃꯈꯣꯏ ꯈꯪꯗꯦꯀꯣ ꯑꯩꯅ ꯀꯥꯎꯟꯁꯤꯂꯤꯡ ꯌꯥꯎꯕꯁꯤ ꯑꯩ ꯃꯈꯣꯏꯗꯁꯨ ꯍꯥꯏꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯉꯥꯡꯉꯛꯑꯅꯤ ꯀꯤꯗꯅꯀꯣ ꯑꯗꯨꯒ ꯑꯍꯤꯡꯁꯦ ꯑꯃꯨꯛ ꯄꯨꯡ 5:30 ꯄꯨꯡ ꯑꯃꯈꯛꯇꯪ ꯃꯇꯝ ꯄꯤꯌꯦꯕ ꯃꯣꯏꯅ ꯀꯥꯎꯟꯁꯤꯂꯤꯡꯒꯤ ꯃꯇꯝꯁꯦ ꯄꯨꯡ 4ꯗꯒꯤ ꯍꯧꯔꯒ 5:30ꯗ ꯂꯣꯏꯕ ꯑꯗꯨ 5:30ꯗꯒꯤ ꯑꯩꯅ ꯌꯨꯝ ꯑꯗꯨ ꯇꯥꯟꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯄꯨꯡ 6:30 3 ꯃꯌꯥ ꯇꯥꯏꯌꯦꯕ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨ ꯌꯧꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯁꯤ ꯀꯥꯎꯟꯁꯤꯂꯤꯡꯁꯦ ꯂꯧꯔꯦ ꯆꯠꯂꯦ ꯗꯥꯎꯟꯁꯦ ꯑꯗꯨꯝ ꯆꯠꯂꯦ ꯅꯣꯡꯃꯁꯦ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯊꯣꯛꯄ ꯑꯃꯅ ꯎꯈ꯭ꯔꯕꯖꯥꯠꯅꯦꯕ ꯑꯩꯅ ꯆꯠꯄꯗꯣ ꯑꯗꯨꯗ ꯃꯈꯣꯏꯗ ꯄꯥꯎ ꯇꯝꯕꯖꯥꯠꯅꯦ ꯃꯥꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯑꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯦꯀꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯛꯁꯦ ꯃꯥꯡꯕ ꯇꯥꯔꯗꯤ ꯅꯪ ꯁꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣꯅꯀꯣ ꯑꯩꯉꯣꯟꯗ ꯃꯣꯏꯁꯤ ꯋꯥꯁꯤ ꯑꯀꯟꯕ ꯉꯥꯡꯕ ꯍꯧꯔꯛꯈ꯭ꯔꯦꯕ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯦ ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯥꯅ ꯈꯤꯇꯪꯗꯤ ꯍꯜꯂꯦ ꯌꯥꯝ ꯀꯟꯅ ꯍꯟꯕꯗꯤ ꯑꯣꯏꯗꯦ ꯑꯩꯅ ꯗꯗꯥ ꯑꯩꯅ ꯉꯁꯤ ꯆꯠꯂꯤꯕꯁꯤ ꯑꯩ ꯏꯁꯣꯔꯕꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯩ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯉꯁꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯦ ꯅꯪ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ ꯑꯩ ꯃꯉꯣꯟꯗ ꯍꯪꯕꯅꯤ ꯗꯥꯏꯔꯦꯛ ꯑꯩꯁꯨ ꯁꯤꯡꯅꯈ꯭ꯔꯦꯀꯣ ꯆꯥꯎꯅꯤ ꯑꯩꯁꯨ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯣꯖꯥꯀꯣ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯅꯪ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ ꯏꯁꯣꯔꯅ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯩ ꯂꯩꯕ ꯉꯝꯒꯅꯤ ꯌꯦꯡꯉꯨ ꯑꯩꯅ ꯂꯥꯏꯔꯕ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯕ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯂꯩꯔꯝꯕ ꯇꯥꯔꯕ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯁꯤꯗ ꯑꯩ ꯂꯩꯒꯗ꯭ꯔꯥ ꯃꯐꯝꯁꯤꯗ ꯑꯩ ꯁꯨꯃꯥꯏꯅ ꯎꯃꯪꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝꯁꯤꯗ ꯑꯩ ꯈꯥꯡꯉꯒ ꯂꯩꯕ ꯉꯝꯒꯗ꯭ꯔꯣ ꯅꯪꯁꯨ ꯈꯤꯇꯪꯗꯤ ꯋꯥꯈꯜ ꯈꯜꯂꯨ ꯗꯗꯥ ꯍꯥꯏꯅꯀꯣ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯥꯅ ꯑꯩ ꯈꯪꯗꯦ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯕ ꯌꯥꯗꯦ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗ ꯅꯪ ꯆꯍꯤ ꯑꯃꯒꯤ ꯇꯣꯂꯣꯞ ꯄꯤꯔꯒ ꯂꯩꯕꯅꯤ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧ ꯇꯧꯒꯗꯕꯅꯤ ꯁꯤꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯦ ꯃꯃꯥꯒ ꯕꯕꯥꯒ ꯇꯧꯔꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯉꯁꯤꯗꯒꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯕ ꯇꯣꯛꯀꯅꯤ ꯍꯥꯏꯕꯅꯦꯕ ꯑꯩ ꯗꯥꯏꯔꯦꯛ ꯉꯁꯤꯗꯒꯤ ꯑꯩ ꯇꯣꯛꯀꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯕꯕꯥꯒ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯗꯨꯃꯥꯏꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯦ ꯑꯩꯅ ꯑꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯀꯞꯄ ꯁꯨꯝ ꯂꯩꯕꯗ ꯃꯈꯣꯏꯒꯤ ꯕꯣꯔꯁꯦ ꯐꯪꯉꯛꯇ꯭ꯔꯦꯕ ꯑꯣꯖꯥ ꯃꯈꯣꯏꯒꯤ ꯑꯣꯛꯁꯦ ꯅꯣꯡꯃꯒꯤ 1 ꯁꯤꯕ 2 ꯁꯤꯕ 3 ꯁꯤꯕ ꯁꯨꯝ ꯇꯧꯔꯛꯈ꯭ꯔꯦꯕ ꯃꯣꯏ ꯑꯣꯛꯁꯦ ꯅꯨꯃꯤꯠ 5ꯅꯤꯗ ꯃꯈꯣꯏꯒꯤ ꯑꯣꯛꯁꯤꯡꯗꯨ ꯄꯨꯔꯥ ꯂꯣꯏꯈ꯭ꯔꯦꯕ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯃꯣꯏꯁꯤ ꯇꯥꯏꯅꯕ ꯍꯧꯔꯛꯈ꯭ꯔꯦꯀꯣ ꯅꯪꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗꯕꯒꯤꯅꯤ
ꯅꯪꯅ ꯐꯖꯅ ꯌꯦꯡꯗꯕꯒꯤꯅꯤ ꯅꯪꯅ ꯏꯁꯣꯔꯒꯤ ꯁꯨꯃꯥꯏꯅ ꯆꯠꯂꯤꯉꯩꯗ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗꯕꯒꯤꯅꯤ ꯀꯥꯏꯅ ꯇꯧꯔꯛꯈ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯃꯣꯏ ꯑꯗꯨꯗ ꯑꯩꯅ ꯅꯠꯇꯦ ꯍꯪꯉꯣ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩ ꯂꯣꯏꯅꯃꯛ ꯄꯤꯖꯕ ꯄꯤꯖꯗꯕ ꯑꯗꯨꯒ ꯏꯃꯥꯗꯁꯨ ꯍꯪꯉꯣ ꯑꯗꯩ ꯃꯣꯏꯒꯤ ꯃꯄꯥꯁꯦ ꯌꯥꯝ ꯀꯟꯕ ꯑꯅꯥꯕ ꯑꯃ ꯅꯥꯔꯛꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯀꯦꯟꯁꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯂꯪꯁꯀꯤ ꯀꯩꯅꯣꯝꯃ ꯅꯥꯔꯛꯈ꯭ꯔꯦꯕ ꯃꯥꯁꯦ ꯄꯥꯎ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯄꯥꯗꯣ ꯅꯥꯔꯦꯅ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯦ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯇꯣꯛꯑꯦ ꯃꯈꯣꯏꯗꯒꯤ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯗꯗꯥꯗꯨꯒ ꯂꯩꯔꯒ ꯑꯩꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯁꯣꯔꯁꯦ ꯂꯧꯁꯤꯟꯕ ꯐꯪꯉꯦ ꯑꯣꯖꯥ ꯌꯥꯝ ꯋꯥꯅ ꯏꯁꯣꯔ ꯂꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯌꯥꯝ ꯋꯥꯅꯁꯨ ꯍꯤꯡꯉꯛꯑꯦ ꯑꯗꯒꯤ ꯑꯃꯨꯛ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯀꯥꯟꯗꯁꯨ ꯑꯩꯅ ꯂꯧꯕ ꯅꯨꯄꯤꯁꯤ ꯃꯨ ꯏꯁꯣꯔꯒꯤ ꯌꯥꯝ ꯁꯥꯡꯉꯦ ꯑꯣꯖꯥꯒꯤ ꯇꯦꯁꯃꯅꯤꯁꯦꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕ ꯏꯁꯣꯔꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤꯔꯛꯄ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕ ꯑꯗꯣ ꯑꯩꯅꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯤꯃ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯁꯨ ꯉꯝꯗꯕ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯕꯣꯔꯗꯒꯤ ꯑꯩ ꯏꯆꯥ 3 ꯐꯪꯉꯦ ꯅꯨꯄꯤ ꯊꯤꯔꯒ ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯂꯣꯏꯅꯃꯛ ꯏꯆꯥꯁꯤꯡꯁꯨ ꯍꯥꯏꯕ ꯏꯟꯕꯒ ꯂꯣꯏꯅꯅ ꯏꯁꯣꯔꯒꯤ ꯂꯣꯏꯅꯃꯛ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯌꯦ ꯍꯧꯖꯤꯛꯁꯦ ꯏꯆꯥꯅꯨꯄꯤꯁꯨ ꯏꯆꯥꯅꯨꯄꯥꯁꯨ ꯂꯣꯏꯅ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯁꯝꯖꯤꯜꯂꯕꯅꯤ ꯑꯣꯖꯥ ꯃꯇꯝꯁꯤ ꯌꯥꯝꯅ ꯂꯩꯇꯕꯒꯤꯀꯣ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯇꯄꯤꯇꯥ ꯆꯦꯟꯗ꯭ꯔꯦꯟ ꯍꯣꯝ ꯍꯥꯏꯅ ꯑꯃ ꯂꯩꯌꯦ ꯇꯝꯃꯤ ꯍꯥꯏꯅ ꯏꯁꯩ ꯁꯛꯄ ꯅꯨꯄꯤ ꯌꯨꯇꯨꯕꯇꯁꯨ ꯌꯥꯎꯕꯅꯤ ꯃꯥꯁꯤ ꯅꯥꯒꯥ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤꯗ ꯍꯧꯖꯤꯛ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯑꯉꯥꯡꯁꯤꯡꯁꯤ ꯂꯣꯏꯅ ꯑꯉꯥꯡꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯏꯆꯥꯅꯨꯄꯥꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯒꯤ ꯒꯥꯔꯤ ꯊꯧꯔꯒ ꯂꯩꯌꯦ ꯏꯁꯣꯔ ꯊꯥꯖꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯂꯩꯕ ꯐꯪꯉꯦ ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯟꯕꯁꯤ ꯑꯣꯖꯥ ꯌꯥꯝ ꯀꯥꯟꯅꯔꯝꯃꯦ ꯍꯥꯏꯕꯁꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯍꯧꯖꯤꯛꯁꯤ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯑꯋꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯉꯝꯕ 100ꯗ ꯑꯣꯏꯔꯁꯨ 200ꯗ ꯑꯣꯏꯔꯁꯨ ꯀꯅꯥ ꯀꯅꯥꯒꯤ ꯑꯋꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯑꯩꯅ ꯇꯧꯅꯤꯡꯕ ꯂꯩꯕꯁꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯑꯩꯒꯤ ꯀꯣꯟꯕ ꯏꯆꯥꯅꯨꯄꯥꯁꯤ ꯃꯥꯒꯤ ꯃꯄꯨ ꯃꯅꯨꯡꯗ ꯁꯤꯔꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯤ ꯗꯥꯛꯇꯔ ꯃꯌꯥꯝꯅ ꯈꯨꯠ ꯊꯥꯕꯤꯌꯨ ꯌꯥꯗ꯭ꯔꯕꯅꯤ ꯑꯜꯇ꯭ꯔ ꯁꯥꯎꯟ ꯂꯧꯕ ꯀꯥꯟꯗꯀꯣ ꯑꯗꯨꯗ ꯅꯪꯒꯤ ꯑꯉꯥꯡꯁꯤ ꯁꯤꯈ꯭ꯔꯦ ꯅꯪ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯂꯧꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯏꯁꯣꯔꯗꯤ ꯊꯥꯖꯔꯒ ꯃꯥꯒꯤ ꯃꯄꯥꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯁꯤ ꯊꯥ 3 ꯈꯥꯏꯅꯍꯟꯕꯅꯦꯕ ꯃꯥꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯪꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯍꯟꯕ ꯅꯪ ꯈꯛꯇꯪ ꯑꯣꯏꯕ ꯅꯠꯇꯅ ꯍꯥꯎꯒꯤ ꯂꯥꯏ ꯆꯠꯍꯟꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯗꯨꯝ ꯑꯣꯖꯥ ꯉꯥꯡꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯤ ꯃꯆꯥꯅꯨꯄꯤꯁꯤ ꯃꯥꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯤꯔꯣꯟꯕꯁꯤ ꯄꯨꯔ ꯆꯠꯈ꯭ꯔꯒ ꯃꯌꯨꯝꯗ ꯊꯝꯕ ꯏꯕꯥꯅꯤꯁꯤ ꯊꯥ 2-3ꯒꯨꯝꯕꯁꯤ ꯑꯗꯨꯃꯥꯏꯅ ꯂꯥꯞꯅꯩꯌꯦ ꯑꯗꯣ ꯑꯩꯗꯤ ꯎꯄꯥꯏ ꯑꯩꯅ ꯄꯅꯥ ꯇꯧꯋꯦ ꯏꯄꯥ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇꯦ ꯂꯃꯟ ꯈꯨꯝꯕꯗꯤ ꯏꯄꯥ ꯅꯪꯒꯤꯅꯤ ꯑꯩꯒꯤꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯕꯁꯤꯅ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯒ ꯃꯈꯣꯏꯕꯨ ꯇꯠꯇꯅ ꯑꯩ ꯄ꯭ꯔꯊꯅꯥ ꯇꯧꯋꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯊꯥ 3 ꯐꯥꯒꯗꯧꯕ ꯅꯨꯃꯤꯠ 5ꯅꯤꯒꯨꯝꯕ ꯋꯥꯠꯂꯤꯉꯩꯗ ꯑꯩꯒꯤ ꯏꯀꯨꯕꯣꯛꯇꯨ ꯌꯥꯝ ꯀꯟꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯛꯈ꯭ꯔꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯐꯠꯇꯕ ꯃꯥꯒꯤ ꯏꯅꯦꯝꯄꯣꯛꯁꯨ ꯃꯥꯅ ꯃꯈꯣꯡ ꯊꯨꯗꯦꯛꯄꯤꯕ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯂꯦ ꯍꯥꯏꯅꯀꯣ ꯃꯈꯣꯡꯁꯤ ꯊꯨꯗꯦꯛꯄꯤꯕ ꯑꯗꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯑꯩꯒ ꯈꯥꯏꯅꯍꯟꯕ ꯑꯗꯒꯤ ꯑꯩꯒꯤ ꯑꯉꯥꯡꯁꯤꯁꯨ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯃꯆꯥꯅꯤ ꯂꯧꯊꯣꯛꯈ꯭ꯔꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯝꯅ ꯑꯦꯛꯁꯟ ꯇꯧꯕꯗꯒꯤ ꯃꯥꯁꯤ ꯃꯇꯝ ꯈꯔ ꯃꯅꯨꯡꯗ ꯊꯥ 3 ꯐꯥꯒꯗꯧꯕ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯥꯁꯦ ꯅꯥꯔꯛꯈ꯭ꯔꯦ ꯅꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯉꯣꯟꯗ ꯁꯦꯕꯥ ꯇꯧꯕ ꯉꯝꯃꯛꯇ꯭ꯔꯦ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯊꯥꯔꯛꯈ꯭ꯔꯦ ꯃꯥꯅ ꯃꯇꯝꯗꯨꯗ ꯃꯥ ꯏꯁꯣꯔ ꯈꯪꯉꯛꯈ꯭ꯔꯦ ꯆꯠꯂꯣ ꯅꯪꯒꯤ ꯅꯨꯄꯥꯅ ꯆꯠꯄ ꯂꯝꯕꯤꯗꯣ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯊꯤꯡꯕ ꯉꯝꯃꯔꯣꯏ ꯅꯪꯒꯤ ꯅꯨꯄꯥꯁꯤ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯖꯕ ꯃꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯍꯥꯏꯕ ꯏꯟꯕꯒ ꯅꯪ ꯍꯥꯏꯕ ꯏꯜꯂꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯣ ꯑꯗꯨꯗꯤ ꯕꯕꯥꯅ ꯅꯪꯕꯨ ꯊꯤꯟꯕꯤꯔꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯧꯔꯒ ꯃꯥꯅ ꯑꯩꯕꯨ ꯁꯤꯟꯅꯔꯛꯑꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯑꯗꯒꯤ ꯃꯥꯅ ꯊꯥ 3 ꯁꯨꯕ ꯅꯨꯃꯤꯠꯁꯤꯗ ꯃꯥꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯀꯔꯤꯁꯨ ꯅꯪꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯅꯁꯨ ꯃꯉꯣꯟꯗ ꯑꯗꯨ ꯃꯥ ꯈꯪꯕꯗꯤ ꯈꯪꯉꯤ ꯏꯁꯣꯔꯒꯤ ꯋꯥꯗꯤ ꯐꯖꯅ ꯈꯪꯉꯤ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗꯨꯗꯤ ꯃꯥ ꯐꯖꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯒꯗꯕ ꯃꯤꯀꯨꯞꯇꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯏꯁꯣꯔ ꯂꯧꯁꯤꯜꯂꯒ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯌꯦ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯗꯨꯕꯨ ꯃꯥ ꯅꯪꯍꯧꯗ꯭ꯔꯦ ꯀꯟꯕꯤꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯃꯥ ꯇꯥꯏꯕꯪ ꯄꯥꯟꯕ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯃꯥꯏꯅ ꯃꯤꯔꯣꯟꯕꯗꯨꯗ ꯃꯥꯁꯦ ꯌꯥꯝꯅ ꯃꯌꯥꯡ ꯀꯪꯕ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏꯐꯥꯎ ꯂꯩꯇꯗꯅ ꯑꯩꯁꯨ ꯑꯩꯒꯤ ꯍꯧꯖꯤꯛ ꯕꯥꯞꯇꯤꯖꯝ ꯇꯧꯕ ꯎꯈꯨꯟꯗꯨꯗ
ꯑꯩꯅ ꯃꯈꯣꯏꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯑꯣꯖꯥ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯀꯟꯗꯤꯁꯟ ꯂꯩꯌꯦ ꯌꯥꯕꯤꯕ ꯂꯩꯔꯗꯤ ꯅꯈꯣꯏꯅ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩ ꯗꯥꯛꯇꯔꯗ ꯄꯨꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯐꯣꯇꯣꯁꯦ ꯅꯝꯃꯒ ꯃꯈꯣꯏꯗ ꯊꯥꯕꯅꯤ ꯑꯗꯨ ꯃꯈꯣꯏꯅꯁꯨ ꯍꯣꯏ ꯑꯩꯈꯣꯏ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯂꯨꯄꯥ 10,000 ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯔ ꯌꯦꯡꯕ ꯀꯥꯟꯗ ꯑꯃꯨꯛ ꯑꯉꯥꯡꯁꯦ ꯂꯩꯇ꯭ꯔꯦ ꯁꯣꯔ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯌꯥꯔꯒꯗꯤ ꯑꯉꯥꯡꯁꯦ ꯂꯧꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯞꯄꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯈꯪꯕꯗ ꯑꯩꯈꯣꯏꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯔꯆꯀꯤ ꯄꯨꯔꯤꯕ ꯄꯥꯁꯇꯔꯁꯤꯅ ꯃꯉꯣꯟꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯦ ꯑꯣꯖꯥ ꯑꯩ ꯁꯤꯒꯤ ꯀꯟꯗꯤꯁꯟ ꯂꯩꯔꯦ ꯑꯩ ꯏꯆꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅ ꯁꯨꯃꯥꯏꯅ ꯀꯟꯗꯤꯁꯟ ꯂꯩꯔꯦ ꯑꯗꯨ ꯌꯥꯕꯤꯕ ꯂꯩꯔꯗꯤ ꯑꯩ ꯄ꯭ꯔꯥꯊꯅꯥ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯑꯩ ꯄꯥꯁꯇꯔꯗ ꯐꯣꯟ ꯇꯧꯏ ꯑꯗꯨ ꯃꯥꯅ ꯍꯣꯏ ꯑꯩ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ ꯍꯥꯏꯅ ꯃꯥꯒ ꯑꯩꯈꯣꯏꯒꯤ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯔꯆꯀꯤ ꯇꯤꯀꯟ ꯍꯦꯜꯊ ꯇꯤꯀꯟ ꯑꯗꯒꯤ ꯐꯥꯎꯟꯗꯔ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨ ꯄꯨꯂꯞ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯉꯝꯕ ꯈꯔ ꯈꯥꯏꯒꯠꯅꯔꯒ ꯃꯈꯣꯏꯅ ꯁꯦ ꯍꯌꯦꯡꯗꯤ ꯅꯪ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯔꯒ ꯌꯦꯡꯊꯣꯛꯑꯣ ꯑꯗꯨ ꯑꯉꯥꯡꯁꯦ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯄꯥꯁꯇꯔꯅ ꯍꯥꯏꯕꯤꯔꯝꯃꯦ ꯑꯉꯥꯡꯁꯦ ꯀꯔꯤꯁꯨ ꯇꯧꯕ ꯂꯩꯇꯦ ꯅꯪꯒꯤ ꯅꯨꯄꯤ ꯄꯨꯛꯅꯤꯡ ꯍꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯊꯧꯔꯥꯡ ꯇꯧꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯄꯥꯁꯇꯔꯅ ꯍꯥꯏꯔꯝꯃꯦ ꯑꯩꯉꯣꯟꯗ ꯇꯨꯃꯤꯟꯅ ꯑꯗꯒꯤ ꯂꯨꯄꯥ 3,300 ꯀꯌꯥꯅꯣ 50ꯃꯨꯛ ꯇꯥꯏꯌꯦ ꯄꯩꯁꯥꯗꯣ ꯑꯩꯅ ꯑꯗꯨ ꯄꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯑꯣꯏꯔꯤꯕ ꯁꯥꯁꯤꯗ ꯑꯩꯅ ꯏꯇꯩꯃ ꯌꯥꯕꯤꯕ ꯂꯩꯔꯗꯤ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯃꯨꯛꯇꯪ ꯂꯧꯕꯤꯌꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯋꯤ ꯁꯤꯔꯦ ꯍꯥꯏꯔꯕ ꯑꯉꯥꯡꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯔꯒ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯑꯩꯗꯤ ꯆꯠꯄ ꯉꯝꯃꯣꯏ ꯃꯣꯏ ꯑꯣꯏꯅ ꯊꯥꯈ꯭ꯔꯣ ꯍꯥꯏꯅꯀꯣ ꯑꯩꯗꯤ ꯆꯠꯄ ꯉꯝꯃꯔꯣꯏ ꯃꯈꯣꯏ ꯑꯣꯏꯅ ꯊꯥꯈ꯭ꯔꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗ ꯑꯩꯅ ꯌꯥꯕꯤꯕ ꯂꯩꯔꯗꯤ ꯏꯇꯩꯃ ꯑꯃꯨꯛꯇꯪ ꯆꯠꯄꯤꯌꯣ ꯑꯩ ꯉꯁꯤꯃꯛ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯂꯩꯔꯝꯕ ꯇꯥꯔꯗꯤ ꯑꯩ ꯉꯁꯤꯃꯛ ꯑꯦꯗꯃꯤꯁꯟ ꯇꯧꯔꯒꯦ ꯉꯁꯤꯃꯛ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯦ ꯑꯩ ꯄꯩꯁꯥꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯄꯤꯕꯤꯒꯅꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯗꯨꯅ ꯌꯥꯕꯤꯕ ꯂꯩꯔꯗꯤ ꯏꯇꯩꯃ ꯑꯃꯨꯛꯇꯪ ꯆꯠꯄꯤꯌꯣ ꯍꯥꯏꯅ ꯃꯉꯣꯟꯗ ꯑꯩꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯃꯥꯁꯦ ꯐꯔꯦ ꯑꯗꯨ ꯍꯣꯔꯦꯟ ꯇꯉꯥꯏ ꯐꯗꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯗꯗꯤ ꯑꯩꯗꯤ ꯋꯥꯠꯇ ꯊꯝꯃꯝꯃꯒ ꯑꯩꯗꯤ ꯂꯥꯛꯑꯅꯤꯀꯣ ꯍꯥꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯗꯒꯤ ꯍꯣꯏ ꯐꯔꯦ ꯏꯇꯩꯃ ꯆꯠꯂꯣ ꯍꯥꯏꯅ ꯑꯩ ꯅꯨꯃꯤꯠꯁꯦ ꯊꯕꯛ ꯆꯠꯇ꯭ꯔꯦ ꯑꯩꯁꯨ ꯊꯕꯛꯁꯦ ꯃꯇꯝꯗꯨꯗ ꯀꯔꯤꯁꯨ ꯁꯨꯗꯕ ꯑꯩꯗꯤ ꯁꯨꯐꯝ ꯈꯪꯗꯕ ꯑꯩꯈꯣꯏꯁꯤ ꯀꯨꯍꯥꯔꯤ ꯑꯣꯏꯅ ꯇꯨꯔꯦꯟꯁꯦ ꯍꯥꯡꯉ ꯂꯩꯕꯅꯤꯅ ꯀꯨꯍꯥꯔꯤ ꯑꯣꯏꯅ ꯈꯔ ꯇꯨꯔꯦꯟꯗ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄ ꯀꯩꯗꯧꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯔ ꯇꯧꯔꯒ ꯂꯩꯕꯅꯦꯕ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕꯅꯤꯅ ꯄꯩꯁꯥꯁꯦ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯗꯕ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯍꯥꯏꯕꯗꯣ ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯕꯒꯤ ꯃꯔꯝꯗ ꯎꯄꯥꯏ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯃꯊꯣꯏ ꯍꯨꯟꯕꯗ ꯂꯨꯄꯥ ꯑꯃ ꯄꯥꯏꯕ ꯉꯝꯗꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯠꯂꯦ ꯑꯩ ꯄꯨꯡ 4ꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯈꯣꯏꯅ ꯄꯨꯔꯒ ꯆꯠꯂꯦ ꯃꯣꯏꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯁꯥꯄꯝ ꯍꯥꯏꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯏꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯥꯛꯁꯤꯗ ꯃꯣꯏꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯔ ꯌꯦꯡꯕ ꯀꯥꯟꯗ ꯑꯉꯥꯡꯁꯦ ꯅꯣꯔꯃꯦꯜꯗ ꯂꯩꯔꯝꯃꯕ ꯀꯔꯤꯝꯐꯥꯎ ꯇꯧꯔꯝꯗ꯭ꯔꯕ ꯑꯉꯥꯡꯁꯦ ꯅꯣꯔꯃꯦꯜꯗ ꯐꯖꯅ ꯃꯥꯒꯤ ꯂꯦꯡꯕ ꯈꯣꯠꯄ ꯁꯨꯡꯇꯧ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯃꯁꯥ ꯃꯇꯣꯝꯗ ꯅꯣꯔꯃꯦꯜꯗ ꯂꯩꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯑꯉꯥꯡꯁꯦ ꯑꯗꯨ ꯗꯥꯛꯇꯔꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯁꯨ ꯉꯛꯈ꯭ꯔꯕ ꯑꯍꯥꯟꯕ ꯃꯈꯣꯏꯅ ꯇꯧꯕ ꯀꯥꯟꯗꯗꯤ ꯑꯉꯥꯡꯗꯨ ꯁꯣꯔ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯃꯈꯣꯏꯁꯦ ꯊꯥꯔꯛꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯨꯕ ꯀꯥꯟꯗ ꯇꯧꯕ ꯀꯥꯟꯗꯗꯤ ꯅꯣꯔꯃꯦꯜꯗ ꯑꯃꯨꯛ ꯂꯩꯔꯝꯕꯗꯨꯗꯤ ꯃꯣꯏꯁꯨ ꯄꯨꯔꯥ ꯉꯛꯈ꯭ꯔꯦꯕ ꯃꯣꯏꯁꯨ ꯍꯥꯏꯕꯗꯤ ꯁꯤꯔꯦꯅ ꯊꯥꯗꯣꯛꯈ꯭ꯔꯒ ꯍꯤꯡꯉꯝꯕꯗꯨꯗꯗꯤ ꯃꯣꯏꯁꯨ ꯄꯨꯔꯥ ꯉꯛꯑꯒꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯕ ꯏꯇꯩꯃꯁꯤꯅ ꯃꯥꯁꯤ ꯌꯥꯝ ꯏꯀꯥꯏꯕ ꯅꯪꯈ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯆꯠꯂꯨ ꯌꯥꯈꯤꯗꯕ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯁꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟꯗꯣ ꯂꯧꯔꯒ ꯃꯣꯏꯁꯦ ꯍꯔꯥꯎꯅ ꯍꯜꯂꯛꯑꯦ ꯍꯜꯂꯛꯄ ꯀꯥꯟꯁꯤꯗ ꯄꯥꯁꯇꯔꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯐꯖꯅ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯃꯥꯁꯦ ꯕꯥꯞꯇꯤꯖꯝ ꯂꯧꯔꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯊꯥꯖꯕ ꯃꯥꯟꯅꯅ ꯆꯦꯠꯅ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯀꯅꯥꯒꯤ ꯇꯦꯁꯇꯨꯃ ꯅꯤꯕꯤꯔꯛꯄ ꯀꯅꯥ ꯀꯅꯥꯒꯤ ꯃꯈꯣꯏꯒꯤ ꯄꯦꯟꯗꯕ ꯑꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯃꯌꯥꯝ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯄꯥꯟꯈꯤꯕꯅꯤꯅ ꯃꯥꯅ ꯉꯁꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯍꯦꯛ ꯃꯥ ꯊꯕꯛ ꯋꯥꯔꯕ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯁ ꯑꯗꯨ ꯇꯥꯁꯤꯅꯦ ꯇꯥꯇꯣꯟ ꯑꯣꯖꯥ ꯃꯥꯅ ꯀꯩꯅꯣꯒꯤꯗꯨ ꯇꯥꯁꯤ ꯑꯗꯨ ꯇꯥꯔꯒ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅꯤꯁꯦ ꯑꯣꯖꯥꯒꯤ ꯀꯩꯅꯣꯗ ꯃꯇꯝ ꯂꯦꯜꯂꯒ ꯑꯗꯨꯝ ꯂꯩꯌꯦ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯅꯁꯨ ꯄꯥꯡꯒꯜ ꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯣꯖꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯇꯥꯖꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃ ꯅꯤꯡꯁꯤꯡꯉꯤ ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯉꯩꯗꯒꯤ ꯈꯟꯗꯣꯛꯄꯤꯔꯦ ꯍꯥꯏꯕꯗꯣ ꯑꯣꯖꯥ ꯍꯣꯏ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯐꯪꯅꯔꯨꯔꯒꯁꯨ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄꯤꯕ ꯃꯆꯥ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯣꯖꯥꯕꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯗꯨꯅ ꯑꯋꯥꯕ ꯀꯌꯥꯗꯒꯤ ꯀꯟꯕꯤꯗꯨꯅ ꯄꯨꯕꯤꯔꯛꯄꯅꯤ
ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯣꯖꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯏꯁꯥꯁꯦ ꯇꯨ ꯆꯨꯡꯉꯤ ꯇꯨ ꯆꯨꯡꯉꯛꯄ ꯃꯇꯥꯡ ꯌꯥꯎꯏ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯃꯆꯥꯁꯦ ꯃꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯃꯥꯒꯤ ꯁꯥꯈꯤꯁꯦ ꯇꯔꯥꯏꯕ ꯅꯠꯇꯦ ꯑꯣꯖꯥ ꯀꯣ ꯌꯥꯝ ꯑꯊꯣꯏꯕ ꯁꯔꯒꯗ ꯂꯩꯕ ꯁꯔꯒꯗꯨꯠꯁꯤꯡꯅ ꯌꯥꯝ ꯍꯔꯥꯎꯖꯕ ꯏꯁꯣꯔꯒꯤ ꯁꯥꯈꯤꯁꯦ ꯑꯗꯨꯒ ꯏꯁꯣꯔ ꯃꯁꯥꯃꯛꯅꯁꯨ ꯌꯥꯝꯅ ꯄꯦꯟꯖꯕꯗꯨꯅꯤ ꯑꯗꯨꯅ ꯑꯣꯖꯥꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯅꯕꯒꯤ ꯍꯥꯏꯅ ꯅꯧꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯃ ꯑꯗꯨꯝ ꯁꯦꯝꯒꯠꯂꯛꯏꯀꯣ ꯑꯣꯖꯥ ꯑꯗꯨꯝ ꯈꯔ ꯉꯝꯖꯕꯗ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯗꯨꯒꯁꯨ ꯑꯣꯖꯥꯒꯤ ꯅꯝꯕꯔꯁꯦ ꯑꯩꯈꯣꯏ ꯑꯦꯗ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯣꯖꯥ ꯔꯣꯖꯦꯁꯇꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯖꯥꯅꯤ ꯃꯥꯁꯦ ꯅꯧꯅ ꯈꯪꯅꯔꯛꯄ ꯃꯇꯝꯗ ꯏꯁꯣꯔꯅ ꯌꯥꯝꯅ ꯑꯣꯖꯥ ꯑꯃꯁꯨꯡ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕꯤꯈꯤ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯣꯖꯥꯕꯨꯁꯨ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕꯤꯔꯤꯕꯅꯤ ꯑꯣꯖꯥ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯁꯤꯖꯤꯟꯅꯕꯤꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯤ ꯍꯣꯡꯕ ꯅꯥꯏꯗꯦ ꯂꯣꯡꯕ ꯅꯥꯏꯗꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯈꯔꯅꯤꯗꯤ ꯑꯣꯖꯥꯁꯨ ꯃꯥꯁꯨ ꯊꯕꯛ ꯆꯤꯟꯕ ꯑꯩꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯁꯜꯂꯛꯄ ꯑꯗꯩꯗꯤ ꯑꯣꯖꯥ ꯑꯩꯁꯨ ꯑꯣꯛ ꯈꯔ ꯂꯣꯏꯖꯩ ꯑꯗꯒꯤ ꯗꯨꯀꯥꯟ ꯇꯧꯕ ꯑꯗꯩ ꯑꯃ ꯇꯧꯕꯗꯒꯤ ꯋꯥꯔꯤꯁꯦ ꯈꯔ ꯁꯥꯟꯅꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯑꯣꯖꯥꯒꯤꯗꯃꯛꯇꯁꯨ ꯑꯃꯨꯛꯇꯪ ꯆꯠꯄꯗ ꯄ꯭ꯔꯦꯌꯔ ꯌꯥꯎꯖꯔꯤ ꯑꯣꯖꯥꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯇꯧꯃꯤꯟꯅꯁꯤ ꯑꯣꯖꯥ ꯄꯨꯜꯂꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯣ ꯎꯠꯊꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗꯕꯁꯤꯡꯅꯁꯨ ꯈꯪꯕ ꯌꯥꯅꯕ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕꯁꯦ ꯈꯪꯕ ꯌꯥꯅꯕ ꯃꯌꯥꯝꯗ ꯇꯥꯍꯟꯕꯁꯦ ꯑꯣꯖꯥꯅ ꯀꯔꯤ ꯐꯥꯎꯏ ꯌꯥꯕꯤꯅꯤꯡꯕ ꯃꯗꯨ ꯑꯗꯨꯝ ꯇꯥꯍꯟꯕꯤꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯍꯥꯡꯉꯒ ꯂꯩ ꯑꯗꯒꯤ ꯑꯩꯒꯤ ꯁꯨꯝ ꯂꯩꯕ ꯑꯩꯒꯤ ꯀꯩꯅꯣꯔꯣꯝꯗꯁꯨ ꯑꯗꯨꯝ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯁꯤ ꯌꯦꯡꯗꯕꯗꯤ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦꯀꯣ ꯍꯣꯏ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯥꯎꯕꯅꯤꯅ ꯃꯣꯏꯗꯁꯨ ꯁꯤꯌꯥꯔ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯁꯨꯃꯥꯏꯅ ꯃꯥꯅꯦ ꯁꯤꯖꯤꯟꯅꯕ ꯃꯤꯁꯦ ꯁꯤꯒꯤ ꯃꯇꯤꯛ ꯋꯥꯕ ꯅꯪꯉꯤ ꯍꯥꯏꯕꯁꯦꯀꯣ ꯍꯣꯏ ꯑꯗꯨꯕꯨ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯩꯅ ꯌꯥꯝ ꯁꯝꯖꯜꯂꯕꯅꯤ ꯇꯦꯁꯇꯨꯃꯅꯤꯁꯦꯀꯣ ꯍꯣꯏ ꯑꯩꯒꯤ ꯂꯩꯀꯥꯏꯅ ꯏꯟꯊꯣꯛꯄꯤꯕ ꯀꯌꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩꯔꯤꯗ ꯑꯣꯖꯥ ꯊꯥ ꯑꯃꯒꯨꯝꯕꯁꯦ ꯑꯩ ꯂꯩꯀꯥꯏꯅ ꯄꯨꯔꯥ ꯇꯥꯟꯊꯣꯛꯄꯅꯤ ꯀꯔꯤꯁꯨ ꯄꯣꯠ ꯂꯧꯍꯟꯗꯕꯅꯦ ꯑꯩꯁꯦꯀꯣ ꯑꯗꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯌꯦ ꯑꯣꯖꯥꯒꯤ ꯋꯥꯍꯩꯒꯤ ꯃꯔꯛ ꯊꯥꯆꯔꯒꯅꯦ ꯏꯁꯣꯔꯅ ꯑꯣꯖꯥ ꯄꯣꯛꯊꯣꯛꯄꯤꯔꯛꯄ ꯃꯆꯥꯁꯦ ꯁꯤꯒꯤ ꯑꯊꯤꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯑꯁꯨ ꯑꯊꯤꯡꯕꯗꯨꯅ ꯉꯝꯗꯦ ꯑꯣꯖꯥ ꯑꯩꯅꯅꯦ ꯑꯣꯖꯥ ꯅꯣꯡꯃ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯍꯥꯟꯅꯗꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯌꯥꯝ ꯂꯩꯔꯝꯃꯦꯕ ꯑꯣꯖꯥ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯃꯤꯖꯣꯔꯥꯝꯗꯒꯤ ꯃꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤ ꯃꯤꯁꯅꯔꯤ ꯃꯌꯥꯝ ꯅꯨꯄꯥ ꯅꯨꯄꯤ ꯂꯥꯛꯑꯒ ꯅꯨꯃꯤꯠ 6-4ꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃꯈꯛ ꯄꯥꯡꯊꯣꯛꯈꯤꯕꯀꯣ ꯑꯣꯖꯥ ꯁꯤꯗ ꯃꯈꯣꯏꯅ ꯃꯥꯏꯛ ꯈꯣꯡꯉꯒ ꯅꯨꯃꯤꯗꯥꯡꯗꯒꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯟ ꯈꯜꯂꯒ ꯏꯁꯩ ꯁꯛꯄ ꯑꯗꯨꯗꯩꯗꯤ ꯁꯣꯝꯗ ꯖꯦꯟ ꯅꯨꯡ ꯊꯣꯡꯅ ꯈꯣꯠꯅ ꯇꯧꯏ ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯑꯣꯖꯥ ꯀꯁꯥꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯩꯇꯩꯅ ꯇꯥꯕ ꯈꯨꯟꯗ ꯑꯃꯅꯤꯀꯣ ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯁꯨ ꯃꯌꯥꯝ ꯂꯥꯛꯏ ꯑꯣꯖꯥ ꯑꯗꯣ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 12-11 ꯇꯝꯕꯁꯤꯡꯗꯣ ꯌꯥꯝ ꯂꯥꯛꯑꯦ ꯂꯥꯛꯄꯁꯤꯗ ꯅꯨꯄꯥꯁꯤꯡꯁꯤꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯗꯣ ꯎꯕꯗꯒꯤ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯊꯣꯡꯕ ꯊꯥꯛꯄ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯈꯣꯏꯅ ꯋꯦꯜꯀꯝ ꯇꯧꯕꯒꯗꯣ ꯎꯕꯗꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯐꯃꯔꯦ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯣꯖꯥ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯁꯨꯡꯈꯪ ꯈꯪꯗꯅ ꯖꯤꯁꯨ ꯀꯅꯥꯅꯣ ꯈꯪꯗꯅ ꯅꯨꯄꯤꯁꯤꯡ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯁꯥ ꯉꯥ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕꯗꯣ ꯈꯜꯂꯒ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯪꯉꯒꯦ ꯍꯥꯏꯅ ꯑꯣꯖꯥ ꯃꯤ 250-300 ꯕꯥꯞꯇꯥꯏꯁ ꯇꯧꯏ ꯅꯨꯃꯤꯠ 6-4 ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗꯣ ꯐꯪꯈꯤꯗꯕꯅꯤꯅ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯥꯝꯕꯗꯣ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯑꯅꯤꯡꯕꯗꯣ ꯊꯨꯡꯂꯛꯇꯕꯗꯒꯤ ꯅꯣꯡꯃ ꯇꯣꯛꯂꯛ ꯅꯤꯅꯤ ꯇꯣꯛꯂꯛ ꯍꯨꯝꯅꯤ ꯇꯣꯛꯂꯛ ꯇꯧꯗꯅ ꯍꯧꯖꯤꯛꯇꯤ ꯃꯤ ꯌꯨꯝ 3-4ꯈꯛ ꯂꯩ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯐꯝꯁꯤꯗꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔꯅ ꯑꯩꯕꯨ ꯀꯧꯊꯣꯛꯄꯤꯔꯤꯁꯦ ꯑꯣꯖꯥ ꯑꯗꯣ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯩ ꯍꯥꯏꯅ ꯇꯥꯕ ꯃꯇꯝꯗ ꯍꯥꯟꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣꯗꯤ ꯈꯪꯗꯕ ꯄꯩꯁꯥ ꯌꯦꯡꯉꯒ ꯊꯕꯛ ꯆꯪꯕ ꯌꯥꯅꯤ ꯀꯥꯏꯅꯀꯣ ꯑꯣꯖꯥ ꯊꯕꯛ ꯐꯪꯕ ꯌꯥꯏ ꯄꯩꯁꯥ ꯐꯪꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯝꯕ ꯅꯨꯄꯤ ꯀꯣꯏꯅꯕ ꯌꯥꯏ ꯀꯥꯏꯅ ꯈꯜꯂꯝꯕꯗꯣ ꯑꯗꯨꯁꯤꯡꯗꯨꯅ ꯐꯪꯉꯛꯇ꯭ꯔꯒ ꯇꯣꯛꯂꯛꯄꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯉꯒ ꯊꯝꯃꯝꯃꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯗꯨ ꯀꯩꯅꯣ ꯍꯥꯏꯅ ꯑꯗꯨꯕꯨ ꯖꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯍꯥꯎꯒꯤ ꯂꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯩꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯂꯩꯇ ꯂꯥꯏꯔꯁꯤꯡꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯗ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜꯅꯤ ꯆꯤꯡꯆꯠꯇ ꯂꯩꯕ ꯁꯍꯔ ꯂꯣꯠꯄ ꯌꯥꯗꯦ ꯍꯥꯏꯕꯗꯣ
ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯤꯁꯤꯡꯅ ꯎꯔꯒ ꯁꯔꯒꯗ ꯂꯩꯕ ꯅꯈꯣꯏꯒꯤ ꯅꯄꯥꯕꯨ ꯊꯥꯒꯠꯅꯕ ꯅꯈꯣꯏꯒꯤ ꯃꯉꯥꯜ ꯑꯗꯨ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯉꯥꯜꯍꯜꯂꯨ ꯍꯥꯏꯅ ꯕꯥꯏꯕꯜꯗ ꯍꯥꯏꯕꯤꯕꯗꯣ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯕꯨ ꯀꯟꯕꯤꯔꯦ ꯑꯩꯕꯨ ꯂꯣꯏꯅꯕꯤꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕ ꯈꯪꯗ꯭ꯔꯒ ꯃꯤꯡꯆꯠ ꯊꯤꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯒ ꯑꯩ ꯎꯠꯊꯣꯛꯆꯒꯦ ꯍꯥꯏꯅ ꯑꯩꯅ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯌꯨꯝ ꯑꯃꯗ ꯑꯣꯖꯥ ꯑꯩꯅ ꯆꯪꯕꯁꯤꯗ ꯌꯨꯝꯗꯨꯒꯤ ꯅꯨꯄꯤꯁꯦ ꯑꯣꯖꯥ ꯀꯦꯟꯁꯔ ꯅꯥꯏ ꯅꯨꯄꯤꯁꯦ ꯅꯍꯥꯅꯤ ꯀꯦꯟꯁꯔ ꯅꯥꯏ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯃꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯕ ꯅꯣꯡꯃ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯏꯃꯥ ꯑꯃꯅꯀꯣ ꯏꯃꯥ ꯊꯥꯔꯥꯅꯤ ꯑꯃꯅ ꯅꯪꯅ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯃꯣꯏꯗꯨꯗ ꯌꯨꯝ ꯑꯃ ꯂꯩꯕꯅꯤꯅꯦ ꯅꯪ ꯑꯃꯨꯛꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏ ꯑꯣꯖꯥ ꯌꯥꯝ ꯋꯥꯔꯕ ꯌꯨꯝꯅꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯑꯩꯅ ꯈꯔ ꯄꯤꯕꯤꯅꯦ ꯆꯦꯡꯒꯗꯣ ꯅꯪ ꯑꯝꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯑꯁ ꯅꯣꯡꯃ ꯆꯠꯀꯦꯗꯤ ꯑꯩꯅ ꯆꯠꯂꯨꯔꯦꯀꯣ ꯑꯣꯖꯥ ꯆꯠꯄꯁꯤꯗ ꯌꯥꯝꯅ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯎꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯍꯥꯏꯔꯝꯃꯦ ꯏꯅꯦ ꯑꯩ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯇ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯑꯩ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯨ ꯑꯩ ꯄꯨꯔꯛꯀꯦ ꯁꯦꯜ ꯑꯣꯏꯅ ꯈꯔꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯒ ꯂꯥꯛꯑꯦ ꯑꯣꯖꯥ ꯂꯥꯛꯑꯒ ꯑꯩꯅ ꯃꯈꯣꯏꯒꯤ ꯆꯦꯡ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯥꯂꯨ ꯌꯦꯔꯨꯝ ꯑꯃꯁꯦ ꯂꯧꯔꯒ ꯑꯩꯅ ꯄꯨꯅ ꯆꯠꯂꯒ ꯑꯣꯖꯥ ꯑꯩꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯅꯦꯕꯀꯣ ꯀꯦꯟꯁꯔ ꯅꯥꯔꯤꯕ ꯅꯨꯄꯤꯁꯤꯗ ꯑꯩꯅ ꯑꯩꯉꯣꯟꯗ ꯄꯥꯡꯒꯜꯁꯦ ꯂꯥꯛꯈ꯭ꯔꯦꯕ ꯑꯣꯖꯥ ꯃꯤꯒꯤ ꯂꯩꯔꯛ ꯐꯥꯎꯔꯒ ꯆꯪꯉꯒ ꯄ꯭ꯔꯦꯌꯔ ꯇꯧꯕꯒꯥꯏꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯀꯣ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯊꯋꯥꯏ ꯑꯁꯤꯟꯕꯒꯤ ꯄꯥꯡꯒꯜꯁꯦ ꯑꯁꯤꯅ ꯆꯪꯉꯒ ꯑꯣꯖꯥ ꯑꯩꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯀꯦꯟꯁꯔꯒꯤ ꯑꯅꯥꯕ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯟꯒꯁꯦ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯑꯀꯤꯕꯒꯤ ꯊꯋꯥꯏ ꯄꯤꯕꯤꯗꯦ ꯍꯥꯏꯕꯗꯣ ꯍꯧꯒꯠꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯁꯤꯗ ꯃꯣꯏꯒꯤ ꯊꯪꯅꯕ ꯃꯤꯁꯤꯡꯁꯤꯗꯤ ꯇꯥꯔꯤꯕ ꯌꯥꯅꯤꯗꯅ ꯇꯥꯕꯁꯤꯗ ꯑꯍꯟ ꯑꯃ ꯂꯩꯔꯒ ꯑꯩꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯂꯣꯏꯔꯒ ꯄꯩꯁꯥ ꯑꯣꯏꯅ ꯑꯩꯅ ꯂꯨꯄꯥ 2,200 ꯄꯤꯔꯝꯕꯅꯤ ꯑꯩꯅꯅꯦ ꯑꯋꯥꯠ ꯑꯄꯥ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯄꯤꯔꯝ ꯂꯣꯏꯔꯒ ꯑꯩꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅꯦ ꯑꯣꯖꯥ ꯃꯣꯏꯒꯤ ꯊꯪꯅꯕ ꯑꯍꯟꯗꯨꯅ ꯑꯩꯉꯣꯟꯗ ꯃꯑꯣꯡ ꯑꯃꯗ ꯅꯪꯒꯤ ꯖꯤꯁꯨꯗꯨꯅ ꯑꯩꯒꯤ ꯑꯅꯥꯕ ꯐꯍꯟꯕ ꯉꯝꯒꯗ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯩꯗꯤ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯉꯥꯡꯉꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯊꯨꯛ ꯂꯥꯎꯕ ꯑꯀꯤꯕꯁꯦ ꯑꯣꯖꯥ ꯑꯀꯤꯕꯁꯦ ꯊꯨꯛ ꯂꯥꯎꯔꯒ ꯐꯥꯎꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯤda ꯑꯩꯁꯦ ꯄꯨꯔꯥ ꯊꯣꯛꯂꯦ ꯋꯥꯔꯤꯁꯦ ꯆꯥꯎꯔꯛꯀꯗ꯭ꯔꯥ ꯃꯌꯥꯝꯅ ꯂꯥꯛꯀꯗ꯭ꯔꯥ ꯀꯥꯏꯅꯀꯣ ꯊꯣꯛꯂꯛꯄꯁꯤꯗ ꯑꯣꯖꯥ ꯑꯩ ꯋꯥꯈꯜꯁꯦ ꯃꯤꯍꯨꯟꯁꯦ ꯇꯨꯡ ꯂꯥꯎꯏꯀꯣ ꯑꯁ ꯑꯗꯨꯕꯨ ꯑꯩꯅ ꯊꯣꯛꯂꯛꯑꯦ ꯇꯧꯅ ꯊꯣꯛꯂꯛꯄꯁꯤꯗ ꯏꯁꯣꯔꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯕꯁꯦ ꯑꯁꯦ ꯐꯥꯎꯕꯗ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯋꯥꯕ ꯑꯣꯏ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯈꯤꯕꯁꯦ ꯑꯣꯖꯥ ꯅꯣꯡꯉꯥꯜꯂꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯅꯪꯒꯤ ꯖꯤꯁꯨꯅꯕꯨ ꯑꯩꯒꯤ ꯑꯅꯥꯕ ꯐꯍꯟꯕ ꯉꯝꯒꯗ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯑꯀꯤꯕ ꯐꯥꯎꯔꯒ ꯊꯣꯛꯂꯛꯈꯤꯕꯗꯣ ꯍꯥꯏꯔꯤꯕ ꯑꯍꯟ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯃ ꯇꯥꯔꯦꯕ ꯈ꯭ꯋꯥꯏ ꯂꯥꯎꯏ ꯑꯣꯖꯥ ꯀꯃꯥꯏꯅ ꯁꯤꯔꯤꯅꯣꯅꯦ ꯍꯥꯏꯕꯗ ꯕꯥꯊꯔꯨꯝꯗ ꯁꯤꯔ ꯂꯩꯔꯝꯃꯦ ꯑꯣꯖꯥ ꯑꯩꯅ ꯑꯩꯗꯤ ꯈꯪꯉꯦꯕ ꯑꯩ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯦ ꯉꯔꯥꯡ ꯃꯥꯅ ꯑꯩꯅ ꯏꯁꯣꯔꯅ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯔꯒ ꯇꯧꯕ ꯄ꯭ꯔꯦꯌꯔ ꯀꯦꯟꯁꯔ ꯅꯨꯄꯤꯗꯣ ꯐꯔꯤꯃꯤꯅꯦ ꯑꯣꯖꯥ ꯀꯦꯟꯁꯔꯒꯤ ꯅꯨꯄꯤꯗꯣ ꯐꯔꯤꯃꯤ ꯑꯩꯒꯤꯁꯤꯒ ꯂꯥꯛꯑꯝꯃꯒ ꯆꯔꯆꯇ ꯑꯣꯖꯥ ꯀꯦꯟꯁꯔꯒꯤ ꯑꯅꯥꯕꯗꯣ ꯐꯔꯦ ꯍꯥꯏꯅ ꯗꯥꯛꯇꯔꯗ ꯌꯦꯡꯍꯟꯕꯗ ꯅꯣꯔꯃꯦꯜꯅꯤ ꯍꯥꯏꯔꯛꯑꯦ ꯑꯦꯛꯗꯝ ꯀꯦꯟꯁꯔ ꯇꯧꯗꯅ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯔꯨꯔꯕꯗꯣ ꯑꯗꯣ ꯏꯁꯣꯔꯅ ꯂꯣꯏꯅꯔꯒ ꯇꯧꯍꯟꯕꯤꯕ ꯊꯧꯒꯜꯗꯨꯗ ꯅꯪ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯀꯤꯍꯟꯅꯕꯒꯤ ꯋꯥꯉꯥꯡ ꯉꯥꯡꯉꯛꯄꯗꯣ ꯏꯁꯣꯔꯒꯤ ꯌꯥꯗꯕ ꯑꯣꯏꯕꯅꯤ나 ꯑꯃꯁꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯧꯖꯤꯛ ꯃꯇꯤꯛ ꯃꯉꯥꯜꯒꯤ ꯃꯇꯝ ꯑꯣꯏꯔꯦꯀꯣ ꯑꯣꯖꯥ ꯑꯍꯥꯟꯕꯗ ꯂꯥꯛꯄꯤꯔꯝꯃꯤ ꯁꯤꯅꯕꯒꯤꯗꯃꯛꯇ ꯍꯤꯡꯒꯠꯈ꯭ꯔꯦ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯣꯏꯔꯛꯂꯦ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯁꯤꯡꯗ ꯑꯣꯖꯥ ꯊꯃꯣꯏ ꯅꯥꯍꯟꯕ ꯁꯤ ꯐꯥꯎꯕꯗ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯍꯟꯗꯣ ꯕꯥꯊꯔꯨꯝꯗ ꯁꯤꯔꯝꯃꯦ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯈꯪꯉꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅ ꯏꯁꯣꯔꯒꯤ ꯌꯥꯗꯕꯗꯣ ꯎꯠꯂꯦꯅ ꯑꯣꯖꯥꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯣꯖꯥ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯄꯨ ꯀꯟꯕꯤꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏ ꯑꯣꯖꯥꯅ ꯑꯣꯛ ꯂꯣꯏꯕ ꯌꯨꯝꯗꯣ ꯑꯗꯨꯒꯤ ꯑꯍꯟꯁꯤꯡꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯟꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯃꯈꯣꯏꯅ ꯑꯍꯥꯟꯕꯗ ꯌꯥꯕꯤꯗꯕꯗꯣ ꯌꯥꯗꯕꯗꯨ ꯐꯥꯎꯕꯗ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯣꯏꯗꯦꯕ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗꯗꯤ ꯃꯍꯥꯛ ꯆꯤꯡꯃꯤꯅꯤ ꯃꯍꯥꯛ ꯇꯝꯃꯤꯅꯤ ꯃꯍꯥꯛꯇꯤ ꯅꯥꯒꯥꯅꯤ ꯃꯩꯇꯩꯅꯤ ꯍꯥꯏꯅ ꯈꯥꯏꯗꯦꯗꯣ
ꯏꯁꯣꯔꯅ ꯀꯧꯕꯤꯔꯒ ꯅꯣꯏꯅ ꯀꯔꯤꯒꯤ ꯑꯦꯛꯁꯦꯞ ꯇꯧꯗꯕꯅꯣ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯣꯛ ꯁꯤꯈꯤꯕ ꯑꯣꯖꯥ ꯑꯣꯛ ꯁꯤꯈꯤꯕ ꯃꯣꯏꯒꯤ ꯑꯍꯟꯗꯣ ꯑꯃꯨꯛ ꯑꯂꯨꯕ ꯑꯅꯥꯕꯅ ꯅꯥꯔꯛꯄ ꯁꯤꯅ ꯇꯔꯥꯏꯅ ꯈꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯣꯖꯥ ꯐꯔꯦ ꯐꯔꯦ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯒꯤꯗꯨꯗ ꯑꯩꯅ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯏꯆꯥꯁꯤꯡꯁꯦ ꯂꯩꯕ ꯀꯥꯟꯗ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯛꯄ ꯀꯥꯟꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯑꯃꯠꯇ ꯏꯁꯣꯔ ꯈꯪꯕ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡ ꯑꯌꯥꯝꯕꯅ ꯃꯃꯥꯒ ꯑꯩꯒ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯁꯤꯅ ꯑꯩꯈꯣꯏꯁꯤ ꯑꯩꯁꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯏꯟꯊꯣꯔꯛꯑꯦ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯄꯣꯠ ꯆꯩ ꯋꯥꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯁꯤ ꯑꯅꯥꯗ ꯅꯪ ꯆꯪꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯕꯥꯇꯣꯟꯁꯨ ꯇꯧꯔꯛꯑꯅꯨ ꯑꯩꯈꯣꯏꯒꯤ ꯕꯥꯇꯣꯟꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯅ ꯅꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯕꯅꯤꯅ ꯅꯈꯣꯏ ꯇꯣꯉꯥꯟꯅ ꯍꯤꯡꯉꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯨꯟꯒꯤ ꯋꯥꯔꯦꯞꯁꯦ ꯇꯧꯔꯒ ꯏꯟꯊꯣꯛꯑꯦ ꯑꯗꯒꯤ ꯑꯩꯁꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯩꯅ ꯃꯣꯏꯗ ꯍꯥꯏꯌꯦ ꯍꯣꯏ ꯃꯤꯅ ꯃꯤꯕꯨ ꯏꯟꯊꯣꯛꯄꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤ ꯏꯁꯣꯔꯅꯗꯤ ꯑꯩꯕꯨ ꯀꯩꯗꯧꯅꯨꯡꯗ ꯏꯟꯊꯣꯛꯄꯤꯗꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄ ꯇꯥꯔꯁꯨ ꯑꯩꯒꯤꯗꯤ ꯏꯄꯥ ꯏꯁꯣꯔ ꯂꯩꯔꯤ ꯑꯗꯨꯅ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯉꯩ ꯃꯇꯝꯗ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯑꯩ ꯆꯥꯎꯅ ꯑꯗꯨꯝ ꯍꯥꯏꯌꯦ ꯃꯈꯣꯏꯗꯀꯣ ꯃꯈꯣꯏ ꯑꯩꯉꯣꯟꯗ ꯍꯥꯎꯒꯤ ꯂꯥꯏ ꯅꯤꯡꯉꯒ ꯉꯛꯆꯥꯎ ꯊꯤꯛꯏ ꯅꯥꯄꯟ ꯇꯧꯏ ꯍꯥꯏꯀꯣ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯗꯤ ꯏꯁꯣꯔꯅ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯁꯤ ꯊꯥ ꯑꯃꯒꯨꯝꯕꯁꯤ ꯏꯟꯊꯣꯛꯑꯦ ꯀꯔꯤꯝ ꯄꯥꯏꯍꯟꯗ꯭ꯔꯦꯀꯣ ꯑꯩ ꯆꯪꯗ꯭ꯔꯦ ꯑꯁꯤꯕꯗꯁꯨ ꯆꯪꯗ꯭ꯔꯦ ꯃꯣꯏꯅꯁꯨ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯑꯣꯏꯕ ꯂꯧꯁꯤꯡ ꯂꯩꯕꯁꯤꯡꯁꯨ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯣꯇꯔꯤ ꯑꯣꯠꯂꯦ ꯑꯗꯨꯗꯁꯨ ꯀꯛꯊꯠꯄꯤꯔꯦ ꯑꯃꯐꯥꯎ ꯌꯥꯎꯍꯟꯗ꯭ꯔꯦ ꯑꯩꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯤ ꯃꯇꯝ ꯈꯔ ꯂꯦꯜꯂꯦ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯁꯨ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯕꯅꯤꯅ ꯃꯈꯣꯏꯁꯦ ꯆꯠꯄ ꯃꯇꯝꯗ ꯆꯪꯉꯛꯀꯅꯨ ꯅꯈꯣꯏꯗꯤ ꯍꯥꯎꯅꯤ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯀꯅꯨ ꯑꯩꯈꯣꯏꯒꯤꯗ ꯆꯪꯉꯛꯀꯅꯨ ꯑꯩꯒꯤ ꯏꯆꯥꯒ ꯅꯈꯣꯏꯒꯤ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯁꯨꯛꯆꯪ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯉꯥꯡꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤ ꯀꯞꯄꯒ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯑꯩ ꯄꯨꯛꯅꯤꯡ ꯍꯟꯊꯗꯦ ꯏꯆꯥꯁꯤꯡꯗ ꯑꯩ ꯃꯦꯁꯦꯖ ꯄꯤ ꯅꯨꯡꯗꯥꯡꯗ ꯏꯕꯦꯝꯃ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ ꯉꯁꯤ ꯅꯉꯣꯟꯗ ꯉꯥꯡꯉꯤꯕ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯏꯄꯥ ꯏꯁꯣꯔꯅ ꯊꯦꯡꯅꯔꯛꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯅꯪꯗꯤ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯈꯣꯏꯗ ꯉꯥꯡꯉꯛꯏꯕꯁꯦ ꯅꯪꯒꯤ ꯄꯥꯡꯒꯜ ꯍꯥꯞꯄꯅꯤ ꯌꯥꯝ ꯆꯥꯎꯊꯣꯛꯑꯣ ꯅꯪ ꯌꯥꯝ ꯍꯔꯥꯎ ꯃꯈꯣꯏꯒ ꯇꯤꯟꯅꯕ ꯐꯪꯗꯕꯗꯨ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯦ ꯍꯥꯏ ꯅꯪ ꯆꯥꯎꯊꯣꯛꯆꯧ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯁꯩꯇꯥꯟꯒꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯪꯕꯨ ꯄꯥꯝꯗꯕꯒꯤ ꯅꯪꯁꯤ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯁꯩꯇꯥꯟꯅ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯤꯟꯖꯤꯟꯕ ꯌꯥꯗꯕꯗꯒꯤ ꯅꯪꯁꯦ ꯃꯈꯣꯏꯅ ꯏꯟꯊꯣꯔꯛꯄꯅꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯗꯤ ꯃꯥꯗꯤ ꯀꯞꯄꯦ ꯕꯕꯥ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯏꯃꯥꯟꯅꯕ ꯇꯤꯟꯅꯕ ꯐꯪꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯈꯣꯠꯂꯦ ꯀꯞꯄꯦꯀꯣ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯩ ꯄꯨꯛꯅꯤꯡ ꯍꯟꯊꯗꯦ ꯏꯆꯥꯁꯤꯡꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯎꯠꯇꯦ ꯑꯩ ꯅꯨꯡꯗꯥꯡꯗ ꯋꯥꯔꯁꯤꯞ ꯇꯧꯋꯤ ꯏꯆꯥꯁꯤꯡꯗ ꯑꯩꯅ ꯃꯦꯁꯦꯖ ꯄꯤ ꯍꯩꯔꯁꯨ ꯍꯩꯇ꯭ꯔꯁꯨ ꯑꯩ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯋꯥꯕꯗꯨꯅ ꯃꯇꯝ ꯑꯃꯒꯤ ꯃꯅꯨꯡꯗꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯐꯪꯉꯛꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯥꯒꯗꯕꯅꯤ ꯃꯇꯝꯗꯨꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅ ꯑꯩ ꯀꯟꯅ ꯄ꯭ꯔꯊꯅꯥ ꯇꯧꯋꯦ ꯃꯣꯏꯗ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯂꯣꯏꯅ ꯎꯕ ꯐꯪꯉꯛꯑꯅꯤ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯏ ꯃꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯂꯦꯜꯂꯛꯏ ꯅꯈꯣꯏ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯩꯁꯦ ꯃꯣꯏꯗ ꯀꯟꯅ ꯏꯆꯥꯁꯤꯡꯁꯦ ꯃꯦꯁꯦꯖ ꯄꯤꯌꯦ ꯑꯩꯅ ꯑꯣꯖꯥꯀꯣ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯦ ꯑꯗꯨꯝ ꯊꯧꯒꯠꯂꯤ ꯑꯗꯨꯕꯨ ꯑꯉꯥꯡꯅꯤꯅ ꯁꯥꯟꯅꯕ ꯆꯠꯅꯤꯡꯉꯤ ꯀꯣꯏꯅꯤꯡꯕ ꯆꯠꯅꯤꯡꯉꯤ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯒ ꯇꯥꯜꯂꯛꯄ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅꯀꯣ ꯆꯪꯉꯛꯀꯅꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯥꯏꯕ ꯑꯗꯨ ꯆꯪꯉꯛꯀꯅꯨ ꯍꯥꯏꯕꯗꯨ ꯅꯪ ꯁꯨꯃꯥꯏꯅ ꯆꯠꯂꯣ ꯈꯣꯠꯂꯣ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯆꯠꯀꯗꯧꯔꯦ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯂꯩꯔꯒ ꯈꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯉꯥꯡꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇ ꯉꯥꯡꯕ ꯅꯈꯣꯏꯗꯤ ꯍꯥꯎꯅꯤ ꯆꯪꯉꯛꯀꯅꯨ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯉꯥꯡꯕ ꯑꯗ ꯑꯉꯥꯡꯁꯤꯡꯁꯦ ꯇꯤꯟꯅꯕ ꯐꯪꯗ꯭ꯔꯦ ꯃꯤꯁꯦ ꯑꯃꯠꯇꯀꯣ ꯑꯩꯁꯦ ꯄ꯭ꯔꯊꯅꯥ ꯇꯧꯋꯦ ꯃꯃꯥꯒ ꯑꯩꯒꯁꯤ ꯏꯆꯥꯁꯤꯡꯁꯤꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯏꯆꯥꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯀꯟꯅ ꯄ꯭ꯔꯊꯅꯥ ꯇꯧꯋꯦ ꯏꯄꯥ ꯅꯪꯅ ꯄꯤꯕꯤꯕꯅꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯉꯝꯗꯦ ꯅꯪꯒꯤ ꯑꯅꯤꯡꯕꯅꯤ ꯏꯆꯥꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯋꯥꯅ ꯂꯦꯟꯕꯁꯦ ꯏꯄꯥ ꯃꯃꯥ ꯃꯄꯥ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯏꯄꯥ ꯅꯪꯅ ꯏꯆꯥꯁꯤꯡꯁꯦ ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯄꯨꯕꯤꯔꯣ ꯅꯪꯉꯣꯟꯗ ꯁꯤꯟꯅꯖꯔꯦ ꯑꯩꯈꯣꯏꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯃꯃꯥꯈꯣꯏꯅ ꯀꯟꯅ ꯄ꯭ꯔꯊꯅꯥ ꯇꯧꯋꯤ ꯅꯪꯅ ꯄꯤꯕꯤꯕꯅꯤ ꯅꯪꯅ ꯁꯦꯝꯕꯤꯌꯨ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯄ꯭ꯔꯊꯅꯥꯁꯦ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯅ ꯀꯟꯅ ꯑꯣꯖꯥ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯁꯤ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ
ꯇꯕꯤꯗ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯒꯤ ꯇꯝꯃꯤ ꯍꯥꯏꯕ ꯃꯥꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯔꯁꯤꯅ ꯍꯥꯏꯅꯔꯒ ꯃꯥꯅ ꯍꯥꯏꯌꯦ ꯅꯣꯏ ꯄ꯭ꯔꯊꯅꯥ ꯀꯟꯅ ꯇꯧꯋꯣ ꯁꯤꯗꯩꯗ ꯅꯪꯒꯤ ꯅꯆꯥꯅ ꯆꯪꯕ ꯉꯝꯕ ꯍꯥꯏꯕꯁꯤ ꯅꯈꯣꯏꯒꯤ ꯄ꯭ꯔꯊꯅꯥꯒꯤ ꯃꯄꯥꯟꯅ ꯆꯪꯕ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯗꯤ ꯆꯪꯕ ꯉꯝꯃꯣꯏ ꯁꯤꯗ ꯃꯩꯇꯩ ꯆꯪꯕ ꯌꯥꯗꯦ ꯃꯩꯇꯩꯒꯤ ꯃꯐꯝ ꯅꯠꯇꯦ ꯍꯥꯏꯅꯀꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯁꯤꯅ ꯋꯥꯔꯤ ꯇꯧꯋꯦ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯇꯤꯅꯥꯎ ꯑꯩꯈꯣꯏꯅꯤꯅ ꯄ꯭ꯔꯊꯅꯥ ꯍꯦꯟꯒꯠꯄꯁꯤ ꯑꯩꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏꯅꯤꯅ ꯇꯧꯕꯁꯤ ꯑꯗꯩꯗꯤ ꯑꯣꯖꯥ ꯌꯥꯕꯤꯕ ꯂꯩꯔꯗꯤ ꯑꯣꯖꯥꯅ ꯍꯥꯏꯐꯦꯠꯇꯪ ꯄꯥꯎ ꯍꯧꯗꯣꯛꯄꯤꯌꯨ ꯑꯩ ꯏꯆꯥꯁꯦ ꯁꯨꯃꯥꯏꯅ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯊꯝꯈ꯭ꯔꯒꯦ ꯃꯥꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯉꯥꯡꯕꯗ ꯃꯥꯁꯦ ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯔꯦ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯄꯥꯁꯇꯔꯁꯤꯅ ꯆꯠꯂꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯇꯝꯃꯤꯁꯤꯗ ꯍꯥꯏꯅꯔꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯎꯈ꯭ꯔꯨꯜꯗ ꯕꯥꯞꯇꯤꯖꯝ ꯇꯧꯔꯛꯄ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯖꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩ ꯑꯗꯨ ꯃꯌꯥꯝꯅ ꯃꯥꯁꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯜꯂꯦ ꯍꯥꯏꯅ ꯃꯌꯥꯝ ꯆꯪꯗꯅ ꯉꯥꯡꯕꯤꯗꯅ ꯃꯥꯁꯤ ꯍꯧꯖꯤꯛꯁꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯗꯅ ꯃꯥꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤ ꯋꯥꯈꯜ ꯌꯥꯝ ꯋꯥꯔ ꯂꯩꯔꯦ ꯑꯗꯨ ꯌꯥꯔꯗꯤ ꯇꯝꯃꯤ ꯅꯪꯒꯤꯗ ꯃꯇꯝ ꯈꯔꯗ ꯑꯣꯏꯔꯁꯨ ꯊꯝꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯗꯒꯤ ꯃꯥꯅ ꯈꯜꯂꯛꯈꯤꯒꯦ ꯄ꯭ꯔꯊꯅꯥ ꯇꯧꯔꯒ ꯌꯦꯡꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯩꯇꯩꯗꯤ ꯑꯃꯠꯇ ꯊꯝꯕ ꯌꯥꯗꯦ ꯑꯗꯨ ꯄ꯭ꯔꯊꯅꯥ ꯇꯧꯁꯤꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯤ ꯋꯥꯗꯣ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯗꯕꯤꯗ ꯃꯥꯁꯤ ꯂꯥꯛꯑꯒ ꯅꯈꯣꯏꯁꯨ ꯄ꯭ꯔꯊꯅꯥ ꯍꯦꯟꯒꯠꯂꯣ ꯑꯩꯁꯨ ꯍꯥꯏꯔꯝꯃꯕꯅꯦ ꯍꯥꯏꯕꯗꯤ ꯑꯗꯨ ꯍꯣꯔꯦꯟꯁꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯅꯣ ꯌꯦꯡꯁꯤ ꯍꯥꯏꯅ ꯍꯥꯏ ꯑꯩꯁꯦ ꯄ꯭ꯔꯊꯅꯥ ꯇꯧꯕꯗꯒꯤ ꯀꯟꯅ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯊꯅꯥ ꯇꯧꯕꯒꯤ ꯃꯄꯥꯟꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯌꯥꯔꯦ ꯂꯥꯛꯈ꯭ꯔꯣ ꯃꯥ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯔꯒꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯑꯩꯁꯦ ꯏꯆꯥꯒꯤ ꯄꯩꯁꯥ ꯐꯪꯒꯅꯤ ꯏꯆꯥꯒꯤ ꯄꯩꯁꯥꯗꯨꯅ ꯑꯩ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕ ꯅꯠꯇꯕꯤꯗ ꯑꯣꯖꯥꯀꯣ ꯌꯥꯝ ꯍꯔꯥꯎꯕ ꯐꯥꯎꯔꯦ ꯑꯩꯁꯦꯀꯣ ꯑꯁ ꯏꯁꯣꯔ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯒꯅꯤꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯪꯅ ꯄꯤꯕꯤꯕ ꯏꯆꯥꯁꯦ ꯅꯪꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯕ ꯐꯪꯍꯟꯕꯤꯕ ꯍꯥꯏꯕꯁꯤ ꯏꯄꯥ ꯅꯪꯕꯨ ꯌꯥꯝ ꯊꯥꯒꯠꯂꯦ ꯍꯥꯏꯅ ꯑꯩꯁꯦ ꯄ꯭ꯔꯊꯅꯥ ꯇꯧꯔꯦꯀꯣ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯃꯥꯁꯤ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯊꯤꯜꯂꯛꯑꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯥꯁꯤ ꯊꯤꯜꯂꯦ ꯊꯤꯟꯕ ꯀꯥꯟꯁꯤꯗ ꯅꯥꯀꯥ ꯃꯔꯛ ꯇ꯭ꯔꯥꯏꯕꯦꯜ ꯉꯛꯇ ꯂꯩꯕꯅꯤꯅ ꯃꯥꯁꯦ ꯂꯩꯕ ꯑꯃꯨꯛ ꯍꯩꯅꯗ꯭ꯔꯦꯕ ꯃꯥꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯕ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯩꯇꯩꯔꯣꯟꯁꯨ ꯑꯝꯇ ꯉꯥꯡꯗꯕꯅꯤꯅ ꯏꯪꯂꯤꯁꯀ ꯑꯗꯒꯤ ꯃꯣꯏꯒꯤ ꯇꯥꯡꯈꯨꯜ ꯃꯔꯣꯟꯗꯨꯒ ꯑꯗꯨꯝ ꯉꯥꯡꯉꯒ ꯂꯩꯔꯕꯅꯤꯅ ꯃꯥꯁꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯃꯨꯛ ꯍꯞꯇꯥ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯑꯦ ꯕꯕꯥ ꯑꯩ ꯂꯩꯕ ꯍꯩꯇ꯭ꯔꯦ ꯑꯩ ꯂꯥꯛꯑꯒꯦ ꯑꯁ ꯑꯩꯅ ꯃꯇꯝꯗꯨꯗ ꯄ꯭ꯔꯊꯅꯥ ꯇꯧꯕꯁꯤꯀꯣ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝꯁꯤꯁꯨ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯄꯅꯣ ꯑꯣꯖꯥ ꯑꯩ ꯈꯪꯗꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤꯕ ꯋꯥꯍꯩꯅꯣ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯣ ꯑꯃꯠꯇ ꯈꯪꯗꯦ ꯑꯩ ꯃꯇꯝꯗꯨꯗ ꯑꯗꯒꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗ ꯐꯣꯟ ꯇꯧꯕꯁꯤ ꯃꯈꯣꯏꯒꯤꯗꯤ ꯂꯣꯟꯕ ꯊꯨꯞꯄ ꯌꯥꯗꯦꯕ ꯃꯈꯣꯏꯒꯤꯗꯤ ꯃꯄꯥꯒ ꯃꯃꯥꯒ ꯃꯆꯥꯁꯤꯡꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯩꯅꯣ ꯇꯧꯕ ꯃꯣꯏꯒꯤꯗꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯃꯣꯏꯗꯤ ꯂꯣꯏꯅ ꯇꯥꯕꯖꯥꯠꯅꯤ ꯃꯣꯏꯅ ꯑꯗ ꯅꯪ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯂꯥꯛꯑꯣ ꯑꯗꯨ ꯇꯧ ꯍꯥꯏꯕꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ ꯑꯩꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯏꯆꯥꯅꯨꯄꯤꯗ ꯁꯨꯝ ꯌꯩꯕ ꯑꯩꯅ ꯋꯥꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨꯗ ꯑꯗꯨꯝ ꯍꯥꯏꯕ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯏꯄꯥꯅ ꯈꯥꯡꯈꯤꯕ ꯑꯋꯥꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯁꯤꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯁꯤ ꯑꯗꯨ ꯅꯪ ꯕꯥꯏꯕꯜ ꯄꯥꯋꯣ ꯕꯥꯏꯕꯜ ꯄꯥꯕ ꯀꯥꯟꯗ ꯅꯪ ꯂꯣꯏꯅ ꯊꯦꯡꯅꯒꯅꯤ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯪꯒꯤ ꯕꯕꯥ ꯃꯃꯥꯗꯣ ꯕꯕꯥ ꯃꯃꯥ ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯏꯑꯦ ꯑꯩꯒꯤꯗꯃꯛ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯌꯨ ꯍꯥꯏꯌꯨ ꯃꯈꯣꯏꯗ ꯆꯪꯁꯤꯜꯂꯣ ꯃꯈꯣꯏꯗ ꯄ꯭ꯔꯊꯅꯥ ꯇꯧꯍꯜꯂꯣ ꯃꯈꯣꯏꯕꯨ ꯅꯪꯅ ꯊꯥꯖꯅ ꯃꯈꯣꯏꯅ ꯂꯨꯅ ꯇꯧꯋꯣ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯂꯩꯒꯅꯨ ꯑꯩꯅ ꯋꯥꯔꯤ ꯁꯥꯕꯁꯤ ꯑꯩ ꯄꯨꯡ ꯑꯅꯤꯒꯨꯝꯕ ꯋꯥꯔꯤ ꯁꯥꯏ ꯃꯥꯒ ꯑꯩꯒ ꯑꯗꯨ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯣꯂꯦꯖ ꯀꯩꯅꯣꯗꯨꯕꯨ ꯂꯤꯡꯈꯠꯂꯤꯕ ꯍꯣꯝꯗꯨꯕꯨ ꯂꯤꯡꯈꯠꯂꯤꯕ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤ ꯂꯣꯏꯅ ꯋꯥꯔꯤꯗꯨ ꯇꯥꯕꯖꯥꯠꯅꯤ ꯑꯩꯅ ꯁꯥꯕ ꯋꯥꯔꯤꯗꯣ ꯃꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯋꯥꯔꯤꯗꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯁꯥꯔꯛꯄꯗ ꯑꯩ ꯀꯔꯤꯁꯨ ꯐꯠꯇꯕ ꯍꯥꯏꯗꯕꯤꯗ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯉꯛꯇꯪ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗꯨꯗ ꯌꯩꯕꯗꯨꯗꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏꯔꯦ ꯕꯕꯥ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯌꯨꯝꯗ ꯂꯥꯛꯀꯦ ꯍꯥꯏꯔꯔꯣꯏ ꯑꯁ ꯑꯩ ꯏꯁꯣꯔ ꯊꯥꯒꯠꯂꯦꯀꯣ ꯏꯁꯣꯔ ꯀꯗꯥꯏꯗꯒꯤꯅꯣ ꯉꯁꯤ ꯑꯩꯅ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯑꯒ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯄꯤꯕꯤꯕ ꯋꯥꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩ ꯈꯪꯗꯦ ꯍꯥꯏꯅꯀꯣ ꯏꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯐꯥꯎꯟꯗꯔꯒꯤ ꯍꯦꯛ ꯀꯩꯅꯣ ꯑꯣꯏꯔꯤꯕ ꯀꯣꯂꯦꯖ ꯂꯤꯡꯈꯠꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯇꯝꯃꯤ ꯍꯥꯏꯔꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯈ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯊꯣꯏꯕꯤ ꯕꯕꯥ ꯑꯩꯅ ꯍꯥꯎ ꯑꯟꯇꯤꯅ ꯑꯁ ꯅꯪꯒꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩꯁꯨ ꯀꯞꯄꯅꯤ
ꯑꯩꯒꯤ ꯃꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯕ ꯋꯥꯔꯤꯅꯤ ꯃꯗꯨ ꯑꯩ ꯃꯇꯝꯗꯨꯗ ꯑꯩꯅꯁꯨ ꯂꯧꯍꯧꯗꯦ ꯑꯗꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯏꯆꯥꯅꯨꯄꯤꯗ ꯅꯪꯅ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩꯗꯤ ꯀꯞꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯒꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯄꯣꯛꯄ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯍꯟꯒꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯍꯟꯕ ꯇꯥꯔꯁꯨ ꯏꯁꯣꯔꯒꯤ ꯅꯠꯇꯕꯗꯗꯤ ꯇꯧꯍꯟꯒꯨꯝꯁꯤꯀꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯒꯤ ꯇꯣꯜꯂꯝꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯩꯒꯤ ꯂꯩꯔꯝꯕ ꯃꯤꯒꯤꯗꯃꯛꯇ ꯇꯣꯜꯂꯝꯕ ꯃꯌꯥꯝ ꯑꯗꯩ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯅ ꯈꯪꯕꯤꯔꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯈꯪꯉꯛꯄꯗꯒꯤ ꯃꯈꯣꯏꯅ ꯂꯨꯄꯥ 8,000 ꯄꯨꯔꯥ ꯐ꯭ꯔꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯒꯤ ꯏꯔꯟꯗꯨ ꯂꯣꯏꯅ ꯃꯈꯣꯏꯅ ꯁꯤꯡꯗꯣꯛꯄꯤꯈꯤꯕꯅꯤ ꯑꯣꯖꯥ ꯇꯝꯃꯤꯉꯩꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏꯀꯣ ꯍꯥꯏꯔꯤꯉꯩꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯗꯣ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥꯒ ꯑꯩꯒ ꯁꯥꯟꯅꯖꯔꯛꯄ ꯋꯥꯔꯤꯁꯦ ꯄꯨꯡ ꯑꯃꯁꯨ ꯐꯥꯖꯤꯜꯂꯛꯑꯦ ꯐꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯃꯌꯥꯝꯅꯁꯨ ꯏꯁꯣꯔꯒꯤ ꯅꯨꯡꯄꯇꯤꯛ ꯃꯉꯥꯜꯁꯦ ꯈꯪꯅꯕꯒꯤ ꯑꯣꯖꯥ ꯑꯩ ꯁꯤꯌꯔ ꯇꯧꯖꯒꯦꯀꯣ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤ ꯑꯃꯁꯨꯡ ꯑꯣꯖꯥꯒꯤ ꯑꯉꯥꯡꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯗꯨꯒ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯣꯖꯥꯒꯤ ꯀꯌꯥꯁꯤꯡꯕꯀꯣ